Kurumjari and a very good evening. Ipo media miyang tabir pumna mapu ahan mamagtada Suraj Khongban tabam na taram nokcha bagaloin na ikai khumnaba uchari ngasi sumyam gi damakta puduna lakchari ekhoi gi live every Saturday 6 p.m. da mayam gi damakta puduna lakchari ba crime diaries ki episode ani suba miyang tabir pumna pu taram nokchari ngasi su mayam gi damakta ekhoi gi special guest ekhoi gi studio da lengsin duna leizare ekhoi gi special guest adudi mayam na hena sakhang na bibada Iche Robita Lema haina khangna biba aduga Iche Robita Lema mayamgi Iche Robita Lema women activist oibata natana film gi direction screenplay amadi story writing to biduna akhoi gi media da natana akhoi gi film gi wall da su akhoi gi yamna ichang thoraba adugum laba yamna matik magun leiraba Manipur ima gi mamom loini ahan bada akhoi gi Oza Robita Lema bu taramna okcheri Please welcome to the show. Aduga akhoi gi ngasi gi crime diaries episode ani suba yengbiriba singdagi akhoi thamjaning base haibadi ngasi de akhoi na khudong chabasi upgrade tawzaraga marakta akhoi gi story aduga hangningba question wahang gumba lebiraga su akhoi na adum ibirakpa yagani marakta akhoi na tanja phangzaraga di lokhacharaga adom gi question dubu su akhoi na answer pi na bagi khudong chaba lawzarake aduga mayamna akhoi da Ipom media bu support over lepiganu akhoi ipom media gi program sing akhoi sandok chariba akhoi program sing entertainment sing mayamna share to view like to view amade subscribe to biraga adom gi yamlaba akhoi support adu to biraga ipom media bu mapung phaba mayam gi damakta mapung phana seba pangthokpa ngaban view haina thamjage aduga akhoi ngasi gi crime diaries episode number 2 Sibu sponsor to birakliba Brilliant Management Khagempali mayamna Brilliant Management gi khudong chaba facilities singdi event management catering services amadi wedding planning kaya ama akhoi gi Brilliant Management gi lobiraga adom gi yamna yaifaraba mangol amadi yaifaraba function kaya da akhoi gi Brilliant Management bu thodang sinabiu haina thamjage ngasi gi akhoi gi crime diaries episode number yengbiriba sing sida akhoi na thamjaning ba wafam amatang haibadi akhoi gi disclaimer haibetare haibadi akhoi gi akhona mayam gi damakta phanaba sinjariba crime diary sida akhoi gi real fact findings mayam masu yawbanina akhoina recommend tawzabasi above 18 years adult oiraba akhoi miyoi singda oina yenghanjaningi haibadi angang singdadi akhoina si avoid to hanjaningi haibadi angang singda akhoi wari akhoi phongdokpa matamda angang singdadi akhoi makhoina matured oidabanina mogi conception si lana chakhiba amadi akhoi mayam gi phanaba sinjabasida angang singsida misguide oibagi mislead oibagi chances adu akhoina pihanjaning daba ohenjaning dabana akhona disclaimer se thangjabani waro biroi aduga ngasigi ipo media mayamna support to bibaga loinen akhoi si aduki matik nungaijai thagachaba phongdok chai aduga matam leba khibikta ipo media gi akhoi gi channel sibu share like subscribe to view haina thamjage aduga ngasigi akhoi gi episode asida mayam gi Oza Robita Leimana nungsi pap haina episode se thambiri ado nungsi papsi karamba makhal gi nungsi pap thambiningimno aduga nungsi papsina karamba defects karamba consequences karamba circumstances mayam ama lakpano haibedu wari tadringe mangjaunana akhoi ngasigi show asibu hogdok chabo oina akhoi question kharadang hana lokhachage mayam dagi akhoi gi question si adum interesting oigani haba thajajai habide akhoi crime diaries haiga crime de hekta focus to wanataba akhoi gi Oza Robita si film gi line da direction screenplay amade story script iri banina adugi su khitang mayam pothana bagi hogdorak pasida khitang akhoi gi fun loving person mayam encourage tawjaboina question ama ni dang hana thamjage akhoi gi ozana ahan boja se oza ahan ba question se ozana sida women activist oina chahi 15 Taratruk hena ko yam sanglaba matam sida crime activist oina akhoi women activist oina women society sibu uplift tawnaba akhoi women society sibu mul tawnaba aduga design tawnaba phajaba wahan thok leina bai damakta magun leina bai damakta chongthok pirakli sige marak sida Som da haijalaga film da haijan biraga akhoi ge direction su pibiramba screenplay su to biba amadi script writing kaya ama su to ribase sigi ozagi thodang si karamba wakhalundi torokpono amadi kamaina sem saraga akhoi ge somgi yamna serious oiba area sidagi film lamda na thairakli basi kari wakhallo no amadi sigi maru oiba akhoi ge moto amadi sigi wakhalon si kari no khatang thambiyu viewers singda
ꯑꯩꯈꯣꯏꯅ 2010ꯗꯒꯤ ꯍꯧꯖꯤꯛ 25 ꯐꯥꯎ 15 years experience ꯀꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯂꯣꯏꯅꯃꯛ ꯀ꯭ꯔꯥꯏꯝ ꯊꯣꯛꯑꯕꯗꯧꯅ ꯎꯔꯦꯕ ꯉꯁꯥꯏꯒꯤ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯑꯀꯥꯟꯗꯗꯤ ꯃꯀꯣꯛꯇ ꯄꯨꯔꯥ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯔꯒ ꯊꯥꯡꯊꯕ ꯉꯝꯗꯒꯩ ꯉꯥꯎꯔꯒ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇꯀꯣ ꯑꯗꯨꯗꯣ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯃꯌꯥꯝ ꯂꯥꯛꯏ ꯑꯗꯩ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯉꯥꯎꯔ ꯂꯥꯛꯏ ꯃꯆꯥꯗ ꯀ꯭ꯔꯥꯏꯝ ꯊꯣꯛꯄꯒꯤ ꯑꯗꯩ ꯌꯨꯝ ꯄꯥꯜꯂꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯗꯨꯅ ꯃꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯊꯃꯣꯏ ꯀꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯃꯃꯝ ꯈꯨꯜ ꯑꯃꯃꯝꯗ ꯏꯖꯠ ꯑꯃꯃꯝꯗ ꯂꯣꯏ ꯂꯩꯅꯔꯤꯃꯤꯗꯅꯀꯣ ꯁꯤꯒꯤ ꯏꯆꯥ ꯅꯨꯄꯤꯗ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯂꯛꯄꯗ ꯏꯆꯥ ꯅꯨꯄꯥꯗ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯂꯛꯄꯗ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯃꯥꯏ ꯃꯆꯥꯗꯣ ꯑꯗꯨ ꯇꯧꯔꯦꯌꯦ ꯑꯗꯨ ꯃꯁꯤꯒꯤ ꯉꯥꯡꯅꯔꯛꯄ ꯃꯌꯥꯝꯒꯤ ꯏꯀꯥꯏꯕ ꯁꯤ ꯃꯌꯥꯝꯁꯤꯅ ꯉꯥꯎꯔ ꯃꯤꯁꯤ ꯃꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯌꯥꯝ ꯄꯤꯅꯤꯡꯕ ꯊꯣꯛꯑꯀꯥꯟꯗ ꯃꯤꯁꯦ ꯑꯩꯈꯣꯏꯒ ꯊꯦꯡꯅꯕ ꯅꯠꯇꯕ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗ ꯀ꯭ꯔꯥꯏꯝ ꯁꯨꯡꯊꯣꯛ ꯊꯣꯛꯇꯕ ꯃꯤ ꯑꯣꯏꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯗꯨꯅ ꯊꯣꯛꯇꯕ ꯃꯤꯅꯗꯤ ꯈꯪꯉꯣꯏꯀꯣ ꯃꯁꯥꯗ ꯀ꯭ꯔꯥꯏꯝ ꯊꯣꯛꯄ ꯃꯤꯅꯗꯤ ꯈꯤꯇꯪ ꯍꯥꯏꯕꯗ ꯗꯪ ꯂꯥꯎ ꯄꯥꯜꯂꯝꯒꯅꯦꯕ ꯄꯨꯔꯥ ꯉꯥꯎꯕꯅꯦꯕ ꯑꯣꯏꯔꯤꯁꯦ ꯇꯨꯝꯕ ꯆꯥꯕ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯌꯥꯝ ꯄꯤꯅꯤꯡꯉꯛꯄꯁꯦ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯇꯧꯕ ꯀꯥꯟꯗꯗꯤ ꯃꯤꯇꯤꯡ ꯑꯃ ꯐꯪꯁꯟ ꯑꯃ ꯁꯤꯟꯕꯗꯗꯤ ꯃꯤꯁꯦ 50 ꯆꯥꯡꯐꯧ ꯊꯣꯛꯂꯛꯇꯦꯗꯅ ꯑꯗꯨꯑꯣꯏꯗꯤ ꯃꯁꯦ ꯀꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗꯤ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯅ ꯀ꯭ꯔꯥꯏꯝꯁꯦ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯁꯤꯁꯦ ꯀ꯭ꯔꯥꯏꯝꯁꯦ ꯀꯃꯥꯏꯅ ꯍꯟꯊꯒꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯍꯟꯒꯅꯤ ꯈꯪꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯁꯦ ꯃꯅꯤꯄꯨꯔꯤꯁꯦ ꯐꯤꯂꯝꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯤꯗꯅ ꯑꯗꯨꯑꯣꯏꯗꯤ ꯐꯤꯂꯝꯁꯦ ꯑꯆꯧꯕ ꯀꯩꯅꯣ ꯃꯤꯡꯁꯦꯜ ꯑꯃꯅꯤ ꯑꯗꯨꯑꯣꯏꯗꯤ ꯑꯩꯈꯣꯏꯅ ꯃꯦꯁꯦꯖ ꯄꯤꯕꯁꯦ ꯁꯤꯗꯩꯗ ꯑꯣꯏꯅ ꯄꯤꯔꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯐꯤꯂꯝꯁꯦ ꯄꯨꯊꯣꯔꯛꯄꯅꯦ ꯐꯤꯂꯝꯗ ꯆꯪꯉꯛꯄꯅꯦꯕ ꯑꯗꯨꯒ ꯗꯤꯔꯦꯛꯁꯟꯁꯤꯗꯤ ꯑꯩꯒꯤ ꯗꯤꯔꯦꯛꯁꯟꯁꯤꯗꯤ ꯇꯝꯃꯨꯕ ꯑꯝꯇ ꯅꯠꯇꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯗꯤꯔꯦꯛꯁꯟ ꯍꯥꯏꯕꯗꯤ ꯃꯤꯠꯅ ꯎꯕ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯞꯄꯒ ꯋꯥꯔꯤ ꯂꯤꯈꯤꯕ ꯃꯊꯃꯣꯏ ꯆꯥꯛꯅ ꯂꯤꯈꯤꯕ ꯁꯥꯎꯅ ꯂꯤꯈꯤꯕ ꯑꯗꯩ ꯃꯕꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯇꯅ ꯂꯤꯈꯤꯕ ꯃꯤ ꯑꯃꯗ ꯌꯥꯅꯤꯡꯗꯕ ꯑꯗꯨꯒꯤ ꯂꯤꯈꯤꯕ ꯑꯁꯦꯡꯕ ꯃꯤꯠꯅ ꯎꯔꯛꯄꯅꯦꯕ ꯑꯗꯨꯗꯨꯅ ꯄꯤꯕ ꯗꯤꯔꯦꯛꯁꯟꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯁꯤꯗ ꯀ꯭ꯔꯥꯏꯝꯁꯦ ꯁꯨꯛꯊꯣꯛ ꯊꯣꯛꯍꯟꯅꯤꯡꯗꯕ ꯀ꯭ꯔꯥꯏꯝ ꯊꯣꯛꯇꯕ ꯃꯤ ꯑꯣꯏꯍꯟꯅꯤꯡꯕꯒꯤꯗꯃꯛꯇꯅꯦ ꯀ꯭ꯔꯥꯏꯝ ꯊꯣꯛꯇꯕ ꯂꯝꯗꯝ ꯑꯣꯏꯍꯟꯅꯤꯡꯕꯒꯤꯗꯃꯛꯇ ꯐꯤꯂꯝꯁꯤꯗ ꯆꯪꯉꯛꯄꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕꯗꯤ ꯑꯥꯔꯠ ꯍꯥꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐꯤꯂꯤꯡꯁ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯈ꯭ꯔꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯐꯨꯗꯨꯅ ꯌꯩꯈ꯭ꯔꯕ ꯃꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯍꯦꯟꯅ ꯁꯛꯁꯦꯁꯐꯨꯜꯁꯨ ꯑꯣꯏ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯤꯕꯅꯤ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕꯗꯤ ꯑꯣꯖꯥꯒꯤ ꯋꯤꯃꯦꯟ ꯑꯦꯛꯇꯤꯕꯤꯁ ꯑꯣꯏꯅ ꯊꯣꯛꯄꯤꯔꯛꯂꯒ ꯐꯤꯜꯝ ꯂꯣꯝꯗ ꯅꯥꯊꯩꯔꯛꯂꯤꯕꯁꯤ ꯏꯃꯦꯖꯁꯤ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯟꯗꯕ ꯌꯥꯗꯦ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤ ꯐꯖꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝ ꯑꯁꯤꯁꯨ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯅꯤ ꯍꯥꯏꯅ ꯊꯝꯕꯤꯕ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅꯁꯨ ꯍꯦꯟꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯒ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯄꯥꯞ ꯍꯥꯏꯅ ꯇꯔꯝ ꯇꯧꯕꯤꯔꯤꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯊꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯔꯛꯇꯁꯨ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯩꯈꯣꯏꯒꯤ ꯑꯦꯡꯀꯔꯁꯤ ꯋꯥ ꯉꯥꯡꯗꯦ ꯍꯥꯏꯕ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯛꯈꯤꯀꯣ ꯑꯗꯨ ꯋꯥꯔꯧꯕꯤꯔꯣꯏ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯔꯤꯌꯦꯂꯤꯇꯤꯁ ꯑꯣꯏꯕ ꯌꯥꯝꯅ ꯁꯣꯀꯤꯡ ꯑꯣꯏꯕ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯋꯦꯌꯔ ꯑꯣꯏꯕ ꯑꯃꯗꯤ ꯑꯦꯖꯨꯀꯦꯠ ꯑꯣꯏꯕ ꯌꯥꯕꯅꯤꯅ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯣꯖꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯇꯥꯍꯟꯖꯅꯤꯡꯕꯒꯤ ꯃꯔꯛꯇ ꯏꯟꯇꯔꯞ ꯇꯧꯖꯅꯤꯡꯗꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯦꯡꯀꯔ ꯇꯨꯃꯤꯟꯅ ꯂꯩꯖꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯉꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯕꯤꯔꯒꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯣꯖꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯦꯛꯁꯄꯣꯖꯔꯁꯇꯨꯅ ꯑꯩꯈꯣꯏ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯧꯅꯕꯒꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕꯗꯨ ꯊꯝꯖꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯦꯡꯀꯔꯁꯨ ꯑꯗꯥꯏ ꯃꯇꯥꯡꯗꯗꯤ ꯃꯔꯨ ꯌꯥꯝ ꯀꯟꯅ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕꯩ ꯉꯥꯡꯖꯗꯕꯅꯤ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯗ ꯑꯣꯖꯥꯅ ꯅꯨꯡꯁꯤ ꯄꯥꯞ ꯍꯥꯏꯅ ꯊꯝꯕꯤꯔꯤꯕꯁꯤ ꯑꯣꯖꯥꯅ ꯊꯦꯡꯅꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯑꯦꯒꯦꯟꯁ ꯋꯤꯃꯦꯟꯁꯤꯗ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯔꯒ ꯇꯧꯈꯤꯕꯅꯤꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯅ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯅꯨꯡꯁꯤ ꯄꯥꯞ ꯍꯥꯏꯁꯦ ꯊꯣꯟꯅꯤꯡꯉꯤꯕꯅꯣ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯅꯤꯡꯉꯤꯕꯅꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯗꯨꯒ ꯑꯣꯖꯥꯅ ꯆꯠꯄ ꯃꯇꯝꯗ ꯁꯔꯚꯦ ꯆꯠꯄ ꯃꯇꯝꯗ ꯊꯦꯡꯅꯔꯛꯈꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯗꯨ ꯑꯣꯖꯥꯅ ꯃꯔꯤꯛ ꯆꯨꯝꯅ ꯈꯔꯇꯪ ꯊꯝꯕꯤꯌꯨ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯗ ꯅꯨꯡꯁꯤ ꯄꯥꯞꯅ ꯁꯤꯒꯤ ꯊꯣꯛꯈꯤꯕ ꯀꯦꯁꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯥꯡꯅ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯑꯒ ꯀꯥꯏꯅꯈꯤꯕꯒꯤ ꯀꯩꯅꯣ ꯀ꯭ꯔꯥꯏꯝꯁꯦ ꯑꯃꯅ ꯑꯃꯕꯨ ꯃꯤꯔꯥꯏꯔꯝꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯤ ꯑꯃꯁꯤꯅꯗꯤ ꯅꯨꯡꯉꯥꯏꯍꯧꯗꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗꯤ ꯃꯥꯡꯍꯜꯂꯝꯃꯤꯗꯅ ꯑꯗꯨꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯊꯦꯡꯅꯩꯌꯦꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯥꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯅꯨꯡꯁꯤꯕꯗꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤꯅꯝꯕꯤꯗꯕ ꯑꯗꯨꯒ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯤꯔꯝꯗꯕ ꯑꯗꯨꯒ ꯅꯨꯡꯁꯤꯕꯒꯤ ꯄꯥꯞꯁꯤꯗꯤꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤ ꯑꯃꯕꯨ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯒ ꯃꯤ ꯑꯃꯁꯦ ꯃꯤꯔꯥꯏꯔꯝꯕꯁꯦ
ꯁꯤꯁꯤꯒꯤ ꯄꯥꯞꯁꯤꯗꯤ ꯁꯣꯏꯗꯅ ꯄꯨꯏꯌꯦꯕ ꯀꯣꯟꯅ ꯑꯆꯨꯝꯕꯅꯤ. ꯃꯣꯏꯅ ꯑꯃꯨꯛ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯁꯨꯃꯥꯏꯅ ꯏꯆꯦ ꯑꯩꯒ ꯉꯥꯏ ꯀꯦꯁ ꯇꯧꯈꯤꯕ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗꯣ ꯃꯥ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯁꯤꯁꯦ ꯇꯁꯦꯡꯅ ꯄꯥꯞ ꯄꯨꯏꯌꯦꯕ ꯄꯨꯗꯅꯒꯗꯤ ꯇꯣꯛꯑꯣꯏꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯕꯗꯗꯤ ꯄꯥꯞ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯨ ꯑꯆꯨꯝꯕꯅꯤ. ꯑꯗꯨꯒ ꯃꯤ ꯑꯃꯕꯨ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯀꯦꯁꯁꯦ ꯑꯩꯈꯣꯏꯅ ꯂꯤꯁꯤꯡ ꯊꯦꯡꯅꯩꯌꯦꯕ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯗ ꯊꯃꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯁꯦꯡꯅꯔꯛꯇꯕ ꯁꯤ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯤꯅꯤꯡꯉꯦꯕ ꯑꯩꯉꯣꯟꯗ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕ ꯑꯗꯨꯝ ꯀꯣꯛꯁꯤꯗ ꯆꯨꯔꯒ ꯊꯃꯣꯏꯁꯤꯗ ꯂꯩꯈꯤꯕꯗꯣ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯑꯗꯣ ꯁꯤꯁꯦ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯕ ꯊꯣꯛꯏꯕ ꯑꯃꯣꯠꯄ ꯅꯨꯡꯁꯤꯕ ꯁꯦꯡꯗꯕ ꯁꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯣꯛꯍꯟꯅꯤꯡꯗꯕꯀꯣ ꯅꯨꯡꯁꯤꯕ ꯁꯥꯕ. ꯅꯨꯡꯁꯤꯕ ꯁꯥꯕ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯇꯥꯍꯧꯔꯒ ꯂꯥꯜꯂꯤꯁꯤꯅ ꯀꯅꯥ ꯑꯗꯩ ꯃꯥꯅ ꯁꯤꯁꯦ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯀꯥꯏꯅ ꯈꯜꯂꯀꯥꯟꯗ ꯃꯤꯁꯤꯅ ꯑꯩꯁꯨ ꯁꯤꯁꯦ ꯐꯠꯇꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅ ꯐꯩ ꯑꯗꯨꯗꯤ ꯀꯥꯏꯅ ꯈꯜꯂꯒ ꯑꯐꯕ ꯈꯛ ꯇꯧꯅꯤꯡꯅꯕ ꯍꯣꯏ. ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯑꯩ ꯀꯦꯁꯁꯦ ꯍꯥꯟꯅ ꯂꯤꯅꯤꯡꯕꯅꯦꯕ ꯊꯝꯕꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤ ꯄꯥꯞ ꯍꯥꯏꯅ ꯊꯝꯕꯤꯔꯤꯕꯁꯤ ꯃꯌꯥꯝꯁꯤ ꯅꯨꯡꯁꯤꯅꯕꯒꯤ ꯂꯝꯗ ꯂꯥꯛꯇꯕꯁꯨ ꯌꯥꯗꯦ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯖꯦꯅꯦꯔꯦꯁꯟꯁ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯀꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁ ꯀꯟꯒꯗꯧꯔꯤꯕꯅꯤ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤ ꯁ꯭ꯇꯔꯦꯡꯊꯟ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯁꯤꯅ ꯑꯔꯥꯟꯕꯗ ꯃꯥꯏꯀꯩꯗ ꯄꯨꯔꯒ ꯁꯤꯅ ꯄꯥꯞ ꯑꯣꯏꯔꯛꯄꯒꯤ ꯑꯣꯖꯥꯅ ꯊꯦꯡꯅꯕꯤꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯗ ꯅꯨꯡꯁꯤꯒꯤ ꯄꯥꯞꯁꯤ ꯊꯨꯡꯍꯟꯅꯤꯡꯗꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤ ꯄꯥꯞ ꯍꯥꯏꯕꯁꯤ ꯇꯥꯏꯇꯜ ꯊꯝꯃꯒꯁꯨ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤ ꯄꯥꯞꯁꯤ ꯑꯣꯖꯥꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯔꯤꯌꯦꯂꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯁꯤꯌꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯕꯤꯇ꯭ꯔꯦ ꯇꯧꯈꯤꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯃꯤꯕꯨ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯈꯤꯕ ꯃꯤꯒꯤ ꯂꯥꯏꯐ ꯁ꯭ꯄꯣꯏꯜ ꯇꯧꯈꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯪ ꯄꯣꯛꯄꯅꯤ ꯌꯥꯝ ꯄ꯭ꯔꯦꯁꯤꯌꯁ ꯑꯣꯏꯕꯅꯤ ꯁꯤꯗꯩꯁꯤꯗ ꯃꯤꯁꯂꯤꯠ ꯇꯧꯔꯒ ꯁ꯭ꯄꯣꯏꯜ ꯇꯧꯈꯤꯕꯁꯤ ꯑꯣꯜ about energy-nina sigi papse ozana thengnabadasu aduki matik loimak lui amadi papse phangdana tokte habani because result is always there for this crime haibaduni aduna mayamsi nungsi papse thonghaningdabagi damakta ngasigi akhoi title se akhoi ozana nungsi papani thamjabani mayamna akhoi ge nungsi pap thongdanabagi damakta ngasigi wakhalo se gyan tamina nabagi khudong chabadu akhoi ge ipo media ge platform da khone thamjabani haina thamjage oza makha chathjarak pasidi akhoi ge manipur ge crime makhal singse sidai ozana hena maru oibasi karini haina khalli amadi kadai dagi crime se horak pano haibasima ozana kitang machatana ozagi experience ki matungina kitang thambiyo crime ji horakpamje ayambanadi matam amadadi koigi nisa nupajingna nisa sizinaraga ayamba crime ji tawramme aduga koigi sen thong pibam walakpa nupada matha sarakpa adagi thamoi sengnarakta wakanje lalan khanaba adai yum palaga thogleijina ayamba paisa watnarakpadagi dum mochanarakta amana amata puchau saungnarakpa adumbadagi judum crime ge horakpamje sen thumna aduga nisana su oibako aduga muk koina thengnariba crime makhansidi hatuki matik yame haibagi loiba nairaroi koigi yum pal minaraba kaino nupi nupa macha amani leiraba nium leiraba khainabai crime je suki matik yamgre adai laisai pakhang nungsinaraga khoigi relation thamnagiba sidai sida nupa na laithokiba atopa nupi sien giba hundok pirambako ado yamna abortion bok tawba yawi ko laisai na ama dai buli ga saba mayam yawi ko admaina hundok pirambagi adai nupa do nupi ama sian thokiba adai nupi je sielaga atopa nupi amuk sian salakpa adai nupi na jumuk nupa am da sieledana duga atopa nupa sian thokiba adai nupi na job dum nuksinaragane admaina lilasan mayam thamnaga nupi na ju laithokiba unajiga su ayada ba topa nupa thamgiba sigumba zu mayam thengnare dagi mu khoigi ma ningol na piba dagi hingol tan ba pi da bagi adagi khoigi nganna lukha horaga khoigi kai haidoino mane makuga khoi paisa nungsa ya sannagraga pithokna dabagi adumbagi ju mane makuda nganna lukha horaga ta adumba kesu mayam tongnaiba adagi khana chainaba nupina khoi yumlon kairon na bhai tare ne ko dumbagi nupana nupi da phubagi adai khoi piba nupi mcha jingda thamsa chatpi bagi hidai nuksinaba nupana nuksinaba nupi hatpa gumbagi adagi muk saramsa satlaga hatok piramba aduga muk mai nupana mai nupi hatpa crime se am yame makhan je haibagi nai chumba mayam thoeba da inkhalakpa youth ta chumuk yam thoe inkhalakpa class 9 10 11 12 si bogi da ne koigi nuksinaraga hotel da moije birthday ga tongminaraga angang jingje yu je pra thangminaraga moije
ꯄꯨꯔꯥ ꯑꯟꯀꯟꯁꯤꯌꯁ ꯑꯣꯏꯔꯕꯀꯣ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤ ꯈꯛꯅ ꯅꯠꯇꯕ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯃꯌꯥꯝꯁꯦ ꯁꯤꯕꯨ ꯌꯥꯎꯅ ꯔꯦꯞ ꯇꯧꯕꯀꯣ ꯑꯗꯨꯝꯕꯒꯤ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯗꯩ ꯌꯥꯝꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯇꯥꯕꯗꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯗꯣ ꯈꯣꯏꯗꯧꯗꯤ ꯌꯥꯝ ꯁꯥꯎꯒꯠꯄ ꯆꯦꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯗ ꯊꯩꯔ ꯍꯣꯇꯦꯜꯗꯒ ꯍꯨꯟꯗꯣꯛꯑꯝꯕ ꯊꯩꯕ ꯁꯥꯔꯒ ꯊꯩꯔꯒ ꯑꯌꯨꯛꯁꯦ ꯕ꯭ꯔꯦꯛꯐꯥꯁ ꯂꯧꯔꯨꯒꯦ ꯂꯩꯔꯝꯃꯣꯒ ꯍꯥꯏꯔ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯍꯜꯂꯛꯇꯕ ꯑꯗꯒꯤ ꯁꯤꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯒꯤ ꯁꯨꯂꯥꯞꯁꯦ ꯁꯤꯗ ꯆꯦꯜꯂꯝꯃꯦꯅ ꯃꯄꯥꯟꯁꯦ ꯒꯥꯔꯤꯁꯦ ꯊꯧꯃꯤꯟꯅꯔꯦꯗꯅꯀꯣ ꯅꯨꯡꯗꯥꯡꯁꯤꯗꯤ ꯂꯦꯛꯃꯤꯟꯅꯔꯨꯔꯦ ꯃꯃꯥꯟꯅꯕꯩꯗ ꯑꯌꯨꯛꯁꯦ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣꯌꯦ ꯑꯩꯈꯣꯏ ꯃꯥꯍꯣꯏꯅ ꯍꯥꯏꯔꯒ ꯆꯠꯂꯒ ꯑꯩ ꯇꯣꯏꯂꯦꯠ ꯑꯝꯇ ꯆꯪꯉꯛꯈꯤꯒꯦꯒ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯗꯤ ꯑꯗꯨꯝ ꯉꯥꯏꯔꯤꯅꯤꯀꯣ ꯑꯗꯨꯒ ꯅꯨꯄꯥꯁꯨ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯕ ꯄꯨꯡ ꯕꯥꯔꯣ ꯇꯥꯔꯐꯥꯎꯀꯣ ꯁꯨꯃꯥꯏꯅꯒ ꯃꯌꯥꯝ ꯑꯃ ꯁꯨꯝꯕ ꯃꯈꯟ ꯃꯈꯟꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯏꯆꯦꯅ ꯊꯦꯡꯅꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯅꯥꯔꯤꯌꯣꯁ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅꯁꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯃꯤꯟꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯁꯤꯒꯨꯝꯕ ꯄꯥꯞ ꯂꯥꯛꯏꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯂꯥꯛꯂꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯣꯛꯁꯤꯀꯦꯟꯁ ꯑꯣꯏꯔꯛꯄ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯄꯨꯁꯥ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯄꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯁꯤ ꯕꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯑꯩꯈꯣꯏꯒꯤ ꯁꯔꯇꯟ ꯐꯪꯁꯟꯁ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯏꯟꯇꯣꯛꯁꯤꯀꯦꯟꯁ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯄꯨꯁꯥ ꯁꯤꯖꯤꯟꯅꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯊꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯤꯜꯂꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯁꯦꯡꯅ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟ ꯀꯌꯥ ꯑꯃꯁꯨ ꯁ꯭ꯄꯣꯏꯜ ꯇꯧꯗꯕ ꯅꯠꯇꯦ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤꯗ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯦꯟ ꯆꯣꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯁꯨ ꯈꯣꯡ ꯊꯥꯡꯖꯜꯂꯒ ꯑꯩꯈꯣꯏꯒꯤ ꯕꯤꯇ꯭ꯔꯦꯠ ꯇꯧꯕꯗꯒꯤ ꯑꯣꯖꯥꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯁꯤ ꯏꯀꯥꯏꯃꯟꯗꯅ ꯑꯩꯈꯣꯏꯒꯤ ꯁꯨꯁꯥꯏꯠ ꯇꯧꯅꯤꯡꯕꯒꯤ ꯇꯦꯟꯗꯦꯟꯁꯤ ꯂꯥꯛꯄ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯖꯩꯀꯣ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯒꯤ ꯁꯦꯟꯇꯤꯃꯦꯟꯁꯤꯅ ꯐꯠꯇꯕꯔꯣꯝꯗ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒ ꯁꯨꯁꯥꯏꯠꯀꯤ ꯇꯦꯟꯗꯦꯟꯁꯤꯒꯨꯝꯕ ꯂꯥꯛꯇꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯦꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯑꯅꯤꯁꯨꯕ ꯑꯦꯄꯤꯁꯣꯗꯁꯤꯗ ꯃꯌꯥꯝꯒꯤ ꯑꯦꯖꯨꯀꯦꯇꯤꯚ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯦꯌꯔ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥꯅꯁꯨ ꯍꯥꯏꯕꯤꯔꯤꯕ ꯐꯦꯛ ꯐꯥꯏꯟꯗꯤꯡꯁ ꯃꯌꯥꯝ ꯑꯃ ꯑꯣꯖꯥꯅ ꯄꯔꯁꯅꯦꯜꯂꯤ ꯊꯦꯡꯅꯕꯤꯔꯛꯄ ꯃꯌꯥꯝꯁꯤꯅ ꯃꯌꯥꯝ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯕꯤꯔꯒ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯣꯖꯥꯅ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯀꯦꯂꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ women empowerment haina mayama women empower taunabagidamata facilities amadi rights kaya amasu thambiriko sidaisa women's empowered tobasida akogi women's society khara amadi advantage loraga makoina akogi nupa singi kenosi moina dominate tawraga makoina crime taude haibadi langadra haina thamjaningi haibadi lanbase aranbani nupi oro nupa oro angang oro ahal oro aduga hojiksi akoina अखोगी ओजासु थोपिरलिसी women activists ओइन थोपिरकपनी women against crime against women हाइना अखोगी लैरिबा नुपागी सोसाइटी सिदसु अखोगी women ना crime तौदे हाइबदी अखोई लानगनी चुम्मोय हाइना थमजनिंगी सिगे मतांगदा अखोगी crime जे नुपागी ओबा crime खरा दंगसी ओजागी वखलोंदा करी ओइना थंबिनिंगी crime जी अयाम्बना नुपाना नुपीदा चथबनदि मसिंग हेले अदुबु नुपीनाजु नुपादा क्राइम तौदबदि नते थोक्तबदि नते अदुगा मतम अमददि खोगी क्राइम जे नुपाना दा नुपीदा तौई नुपी गजे तुहलगा खोगी सोलगा लई अदुगा क्राइम अमा मा तौनबो वाखन जे लैते याम तु सोना लैयना खोगी आइन दा बौदा लो मयाम जे नुपी जिंग जे खोगी योखतनबा अदगी कैनो तौनबाना आइन द बौद मैम नुपी की ओइना खुदोंग साबा पिरमिनेबा नुपाजिंगना मोइदा खोगी क्राइम अमा तौरकांदा नुपीजिंग जे नुपाजे सि चैराक से फंगनबा दै नुपीजिगी क्राइम आइन द सि लेहनबगाना आइन द मैम योमगा बाउन तौर थममिनेबा अदो अयामबना नुपीगी कंखटपगी ngakta आइन जि मैम लैयेबको नुपाजिना सि तौरगदी सि चैराक पिबगाना दो जुक्ति मुक नुपीनाजु क्राइम जि मैम तौरेबको अदो मैम तौरकपनिना ꯉꯁꯥꯏꯒꯤ ꯅꯨꯄꯥꯅ ꯐꯥꯎꯗ ꯍꯥꯏꯔꯛꯑꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤꯁꯨ ꯑꯥꯏꯟ ꯁꯦꯝꯕꯤꯌꯨ ꯅꯨꯄꯥꯗ ꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯑꯗꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯍꯧꯕ ꯅꯨꯄꯥ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯑꯣꯏ ꯑꯗꯣ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯇꯧꯕꯗꯤ ꯍꯦꯛꯇ ꯀꯦꯁꯁꯦ ꯃꯌꯥꯝ ꯆꯥꯎꯕ ꯅꯨꯄꯤꯅ ꯇꯧꯔꯒꯅ ꯀꯩꯁꯨ ꯂꯩꯇꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤꯁꯨ ꯑꯥꯏꯟ ꯁꯦꯝꯕꯤꯌꯨ ꯀꯥꯏꯅꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯀꯦꯁ ꯇꯧꯔꯀꯥꯟꯗꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯅ ꯇꯨꯍꯠꯄꯤꯔꯝꯃꯕ ꯅꯨꯄꯥ ꯃꯌꯥꯝꯅꯒꯁꯨ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯑꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯊꯝꯅꯤꯡꯕꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤ ꯄꯥꯞꯁꯦ ꯁꯤ ꯀꯃꯥꯏꯅ ꯊꯣꯛꯈꯤꯕ ꯀꯦꯁꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯂꯤꯖꯔꯛꯑꯒꯦ ꯀꯩꯅꯣ ꯋꯥꯔꯤꯁꯤ ꯂꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯑꯩꯅ ꯋꯥꯔꯤꯁꯤ ꯂꯣꯏꯅꯃꯛ ꯌꯥꯝ ꯀꯨꯏꯔꯕ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡ ꯑꯃꯃꯝꯗꯤ ꯑꯩꯅ ꯄꯤꯒꯦꯕꯀꯣ ꯃꯣꯏꯁꯦ ꯑꯗꯨꯝ ꯑꯩꯅ ꯖꯒꯥꯁꯦ ꯑꯗꯨꯝ
ꯑꯃ ꯑꯗꯨꯝ ꯁꯦꯝꯃꯒꯦ ꯖꯒꯥꯁꯦ ꯃꯥꯒꯤ ꯂꯤꯔꯛꯄꯗ ꯅꯨꯡꯉꯥꯏꯅꯕ ꯃꯣꯏꯁꯦ ꯀꯩꯅꯣ ꯄꯥꯠ ꯑꯃꯈꯛꯇꯪꯗ ꯃꯣꯏꯁꯦ ꯉꯥ ꯐꯥꯝ ꯇꯧꯔ ꯂꯩꯅꯕꯅꯦꯕ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯆꯤꯡꯈꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯑꯗꯨꯒ ꯉꯥꯏꯖꯕ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯁꯤꯒ ꯃꯣꯏꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯑꯗꯣ ꯆꯤꯡꯈꯩꯁꯤꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯦ ꯑꯩ ꯉꯁꯤꯁꯨ ꯇꯥꯔꯤ 10 yearsꯀꯤ ꯃꯇꯨꯡꯁꯤꯗ ꯃꯥꯅ ꯍꯥꯏꯈꯤꯕꯁꯦ ꯑꯩ ꯅꯥꯀꯣꯡꯁꯤꯅ ꯑꯗꯨꯝ ꯇꯥꯏ ꯃꯥꯅ ꯍꯥꯏꯌꯦ ꯀꯦꯁꯁꯦ ꯍꯧꯔꯛꯄꯗ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯩꯒ ꯃꯥꯒꯁꯦ ꯅꯨꯡꯁꯤꯅꯕꯁꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯁꯨꯛꯇ ꯋꯥꯡꯕ ꯑꯉꯥꯡꯗꯒꯤ ꯁꯨꯛꯇ ꯋꯥꯡꯕꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯒꯤ ꯑꯍꯜ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕ ꯐꯥꯎꯅ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯂꯣꯏ ꯈꯪꯉꯤ ꯈꯨꯟꯁꯤꯗ ꯑꯗꯨꯗ ꯃꯥꯅ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯝꯕꯁꯦ ꯑꯩꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯝꯒꯅꯤ ꯑꯩ ꯇꯁꯦꯡꯅ ꯁꯤꯈꯤꯕꯅ ꯐꯩ ꯃꯥꯅ ꯑꯩꯁꯦ ꯍꯥꯠꯇꯣꯛꯑꯝꯕꯅꯤ ꯇꯁꯦꯡꯅ ꯃꯥꯅ ꯑꯩꯁꯦ ꯊꯥꯡ ꯊꯤꯜꯂ ꯍꯥꯠꯂꯝꯕꯅ ꯐꯩꯌꯦꯅ ꯃꯥꯅ ꯃꯊꯃꯣꯏ ꯆꯥꯛꯅ ꯀꯞꯄ ꯂꯤꯔꯛꯈꯤꯕ ꯋꯥꯔꯤꯁꯦꯀꯣ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯉꯥꯏꯖꯕꯒ ꯃꯕꯥꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯥꯅ ꯍꯥꯏꯌꯦ ꯆꯤꯡꯈꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅꯀꯣ ꯃꯥ ꯃꯃꯤꯡꯁꯦ ꯑꯩꯅ ꯑꯗꯨꯝ ꯑꯃ ꯊꯣꯟꯕꯅꯤꯀꯣ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯌꯦ ꯃꯣꯏꯁꯦ ꯄꯤꯁꯛ ꯄꯤꯛꯉꯩꯗꯩ ꯃꯣꯏꯁꯦ ꯑꯗꯨꯝ ꯇꯨꯏꯁꯟ ꯇꯧꯃꯤꯟꯅꯔꯦ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯦ LPꯗꯒꯤ ꯍꯧꯔ ꯃꯣꯏꯁꯦ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯦ ꯇꯝꯃꯤꯟꯅꯔꯦ ꯑꯗꯣ ꯅꯣꯡꯉꯥꯟꯕꯒ ꯃꯣꯏꯁꯦ ꯇꯨꯏꯁꯟ ꯆꯠꯂꯁꯦꯅ ꯍꯧꯅꯅꯤ ꯑꯗꯣ ꯃꯣꯏꯒꯤꯁꯦ ꯃꯌꯨꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯆꯤꯡꯈꯩ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯉꯥꯏꯖꯕ ꯍꯣꯏꯒꯤ ꯌꯨꯝꯗꯒꯤ ꯁꯨꯃꯥꯏꯅ ꯎꯅꯩꯌꯦꯕꯀꯣ ꯃꯣꯏꯁꯦ ꯐꯥꯝ ꯉꯥꯛꯇꯅꯤ ꯄꯥꯠ ꯉꯥꯛꯇꯅꯤ ꯃꯣꯏꯁꯦ ꯐꯥꯝ ꯇꯧꯔꯒ ꯂꯣꯏ ꯉꯥ ꯌꯣ ꯆꯥꯅꯕꯅꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯎꯅꯩ ꯑꯗꯣ ꯑꯁ ꯂꯥꯎꯅꯗꯅ ꯆꯤꯡꯈꯩ ꯁ꯭ꯀꯨꯜ ꯆꯠꯂꯁꯦꯅ ꯑꯗꯩ ꯉꯥꯏꯖꯕ ꯅꯪ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯃꯣꯏ ꯑꯗꯥꯏꯒꯤ ꯈꯔꯁꯨ ꯌꯥꯎꯋꯦ ꯃꯣꯏꯈꯩꯁꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯩ ꯑꯗꯩ ꯁ꯭ꯀꯨꯜ ꯅꯪꯅꯕ ꯃꯣꯏ ꯇꯨꯏꯁꯟ ꯍꯟꯈꯤꯕꯒ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯆꯦꯟꯊꯣꯛꯅꯕꯤ ꯑꯗꯩ ꯃꯣꯏꯁꯦ ꯁ꯭ꯀꯨꯜ ꯍꯜꯂ ꯆꯔꯥꯒꯁꯨ ꯋꯥꯟꯃꯤꯟꯅꯕꯤ ꯑꯗꯩ ꯑꯗꯨꯝ ꯃꯥꯅ ꯍꯥꯏꯌꯦ ꯆꯤꯡꯈꯩꯅ ꯑꯗꯨꯝ ꯃꯥꯅ ꯍꯦꯛ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤꯅꯦ ꯃꯥꯅ ꯉꯥꯏꯖꯕꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥ ꯑꯗꯨم ꯌꯦꯡꯖꯔꯒ ꯅꯨꯡꯉꯥꯏꯖꯕ ꯑꯗꯩ ꯃꯃꯥꯁꯤ ꯈꯥꯏꯅꯔꯛꯑꯒ ꯃꯄꯥꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯈ꯭ꯔꯒ ꯃꯃꯥꯁꯤꯅ ꯉꯥꯜꯂ ꯂꯣꯜꯂ ꯌꯥꯝ ꯋꯥꯅ ꯌꯣꯛꯆꯕ ꯑꯉꯥꯡꯅꯦ ꯃꯊꯟꯇ ꯄꯣꯛꯏꯀꯣ ꯆꯤꯡꯈꯩꯁꯦ ꯑꯗꯨ ꯃꯃꯥꯅ ꯀꯩꯊꯦꯜ ꯍꯜꯂꯛꯄꯒꯤ ꯉꯥꯃꯣꯛꯁꯦ ꯑꯗꯨꯝ ꯉꯥꯏꯖꯕꯒꯤ ꯊꯤꯟꯕ ꯃꯥꯅ ꯑꯩꯈꯣꯏ ꯃꯥꯜꯂꯦ ꯂꯥꯛꯑꯣ ꯆꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯉꯥꯏꯖꯕꯁꯦ ꯉꯥ ꯃꯣꯔꯣꯛ ꯃꯦꯠꯄꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯌꯦ ꯃꯥ ꯑꯗꯩ ꯃꯥꯅ ꯄꯥꯝꯕ ꯏꯟꯖꯥꯡꯒꯁꯦ ꯃꯥꯅ ꯑꯗꯨꯝ ꯊꯣꯡꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯄ ꯑꯗꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯈꯥꯒꯦꯝꯕꯅ ꯇ꯭ꯔꯤꯄꯨꯔꯥ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯩꯇꯩ ꯃꯆꯥ ꯃꯄꯥꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯩꯇꯩ ꯑꯣꯏꯕ ꯃꯃꯥꯁꯤꯅ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯑꯣꯏꯕꯀꯣ ꯁꯤ ꯃꯣꯏꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯐꯥꯝ ꯁꯤꯗꯩꯗ ꯃꯤꯒꯤ ꯐꯥꯝ ꯎꯔꯒꯅꯦ ꯉꯥ ꯌꯣꯛꯑꯒ ꯃꯣꯏꯁꯨ ꯂꯩꯕ ꯂꯥꯛꯑꯦꯕꯀꯣ ꯃꯔꯛꯁꯤꯗ ꯃꯣꯏꯅ ꯃꯁꯦ ꯀ꯭ꯂꯥꯁ 7, 8 ꯑꯗꯨꯋꯥꯏꯗꯒꯤꯅꯤ ꯑꯗ ꯃꯣꯏ ꯍꯥꯟꯅ ꯇꯤꯟꯅꯔꯝꯕꯁꯤꯗ ꯉꯥꯏꯖꯕꯁꯤꯁꯨ ꯑꯩꯈꯣꯏ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯐꯥꯝ ꯊꯪꯅꯕꯁꯦ ꯃꯣꯏꯁꯨ ꯆꯠꯇꯅ ꯃꯥꯁꯦ ꯂꯥꯛꯑꯣ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯀꯥꯟꯅ ꯈꯥꯒꯦꯝꯕꯁꯦ ꯃꯣꯏ ꯃꯌꯥꯝꯅꯒ ꯍꯧꯕꯤꯗꯅ ꯁꯥꯟꯅꯃꯤꯟꯅꯗꯅ ꯑꯗ ꯈꯥꯒꯦꯝꯕꯁꯤꯅ ꯍꯥꯏꯀꯣ ꯃꯥꯁꯤꯅ ꯀꯩꯅꯣ ꯆꯤꯡꯈꯩꯁꯦ ꯃꯥꯅ ꯑꯍꯥꯟꯕ ꯍꯦꯛ ꯎꯕꯗ ꯑꯗꯨꯝ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯒꯁꯨꯅꯦ ꯆꯤꯡꯈꯩꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯖꯕ ꯃꯥꯅ ꯁꯥꯟꯅꯕ ꯅꯣꯛꯄ ꯆꯦꯟ ꯆꯣꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯃꯉꯣꯟꯗ ꯁꯤꯁꯦ ꯃꯥꯅ ꯑꯃꯨꯛ ꯑꯣꯏꯖꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯈꯔ ꯆꯥꯎꯅꯔꯛꯑꯀꯥꯟꯗꯗꯤ ꯀ꯭ꯂꯥꯁ 8ꯀ ꯁ꯭ꯋꯥꯏ ꯀꯥꯔꯛꯄꯗꯗꯤ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯈ꯭ꯔꯦꯕ ꯆꯤꯡꯈꯩꯒ ꯈꯥꯒꯦꯝꯕꯁꯤꯒ ꯀꯩꯅꯣꯁꯤꯒ ꯉꯥꯏꯖꯕꯁꯤꯒ ꯑꯗ ꯈꯥꯒꯦꯝꯕꯅꯁꯨ ꯈꯪꯉꯦ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯅꯁꯨ ꯍꯥꯏꯔꯦꯗꯅꯀꯣ ꯑꯗꯨ ꯍꯥꯏꯕꯁꯤꯗ ꯈꯥꯒꯦꯝꯕꯁꯤꯅ ꯃꯥꯁꯦ ꯍꯥꯏꯕꯁꯦ ꯀꯔꯤꯝ ꯉꯝꯗꯕꯤꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯝ ꯃꯥ ꯂꯣꯠꯁꯤꯟꯈ꯭ꯔꯦꯕ ꯃꯇꯦꯡ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯡꯉꯒ ꯃꯥꯁꯦ ꯑꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯉꯁꯥꯏ ꯆꯤꯡꯈꯩ ꯑꯣꯏꯅꯗꯤ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦꯕ ꯑꯗ ꯃꯣꯏꯁꯦ ꯆꯤꯡꯈꯩꯒ ꯉꯥꯏꯖꯕꯒꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡ ꯈꯛꯇꯅꯤ ꯍꯥꯏꯌꯦ ꯃꯣꯏꯅ ꯇꯨꯝꯕ ꯈꯛꯇꯅꯤ ꯍꯥꯏ ꯃꯣꯏ ꯀꯥꯏꯅꯔꯤꯁꯦ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯗꯅ ꯑꯗꯒꯤꯗꯤ ꯅꯨꯡꯗꯥꯡꯁꯦ ꯑꯃꯨꯛ ꯃꯣꯏꯒꯤ ꯄꯥꯠꯄꯥꯟꯁꯤꯗ ꯐꯝꯃꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯇꯧꯔ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦꯗꯅ ꯅꯣꯡꯉꯥꯟꯕꯒ ꯃꯝꯂꯤ ꯇꯧꯕꯁꯦ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯇꯨꯏꯁꯟ ꯆꯠꯁꯤ ꯂꯥꯎ ꯀꯧꯅꯕꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯅꯣꯡꯃ ꯃꯣꯏꯁꯦ ꯃꯥꯅ ꯂꯤꯕꯗ ꯌꯥꯝ ꯐꯖꯕ ꯑꯃ ꯌꯥꯎꯋꯦ ꯃꯣꯏ ꯄꯥꯠꯁꯤꯗ ꯃꯣꯏꯁꯦ ꯍꯤ ꯍꯣꯜꯂ ꯁꯨꯝ ꯆꯠꯃꯤꯟꯅꯕꯁꯦ ꯊꯝꯕꯥꯜ ꯃꯌꯥꯝ ꯁꯥꯠꯄꯁꯤꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯗꯤ ꯉꯥꯏꯖꯕꯁꯦ ꯈꯔ ꯇꯣꯅꯥꯟꯕ ꯑꯣꯏꯌꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯈꯔꯁꯨ ꯇꯟꯕ ꯑꯗꯨꯒ ꯑꯩꯗꯤ ꯑꯁ ꯑꯩ ꯁꯤꯗ ꯍꯤꯡꯉꯣꯏ ꯑꯩ ꯇꯜꯂꯤ ꯉꯥ ꯐꯥꯔ ꯁꯨꯃꯥꯏꯅ ꯍꯤꯡꯕꯁꯦ ꯑꯩ ꯍꯩꯅꯗꯦ ꯀꯥꯏꯅ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯏꯁꯤꯡꯒ ꯀꯨꯝꯃꯨ ꯌꯥꯗꯕ ꯑꯗꯩ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯄꯣꯛꯄꯅꯤ ꯖꯁ ꯑꯗꯨꯝ ꯂꯩꯔꯗꯝꯅꯤ ꯑꯩꯈꯣꯏꯗꯤ ꯉꯥ ꯐꯥꯔꯒ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯝ ꯂꯣꯏꯔꯒ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯁꯨ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔ ꯆꯥꯏ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯆꯥꯗꯗꯤ ꯀꯩꯅꯣ ꯀꯥꯏꯅ ꯆꯤꯡꯈꯩꯁꯤꯅꯒ ꯍꯥꯏꯕꯁꯦ ꯑꯗ ꯃꯥꯅ ꯑꯁ ꯑꯥꯗꯩ ꯊꯝꯕꯥꯜꯁꯦ ꯁꯥꯠꯇ꯭ꯔꯤꯕ ꯃꯇꯝꯁꯦ ꯈꯔ ꯂꯥꯞꯅ ꯊꯝꯕꯥꯜ ꯑꯃ ꯄꯥꯟꯕꯖꯥꯠꯅꯦ ꯑꯗꯣ ꯑꯁ ꯑꯁꯤꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯍꯦꯛꯄꯤꯌꯣꯅ ꯃꯥꯅꯗꯤ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯅꯤꯅ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯁ ꯑꯩ ꯇꯜꯂꯦ ꯁꯤꯗ ꯀꯨꯝꯕ ꯑꯩ ꯇꯜꯂꯦꯅ ꯉꯥꯏꯖꯕꯁꯤꯗꯤ ꯑꯗꯨꯝ ꯀꯔꯤꯝ ꯈꯟꯗꯕꯤ ꯂꯩꯕ ꯑꯗ ꯈꯥꯒꯦꯝꯕꯁꯤꯅ ꯆꯣꯡꯊꯔꯒ ꯍꯤꯁꯤꯗꯒꯤ ꯊꯝꯕꯥꯜꯁꯦ ꯍꯦꯛꯑꯦ ꯍꯥꯏꯌꯦꯀꯣ ꯑꯗ ꯃꯥꯅꯗꯤ ꯌꯥꯝ ꯄꯤꯅꯤꯡꯕ ꯊꯝꯕꯥꯜꯁꯦ ꯑꯗ ꯃꯥꯅ ꯄꯤꯗꯕꯤꯗ ꯑꯩꯈꯣꯏ ꯉꯥꯏꯖꯕꯁꯤꯗ ꯁꯦ ꯄꯤꯔో ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯄꯤꯔꯒ ꯉꯥꯏꯖꯕꯁꯤꯅ ꯑꯃꯨꯛ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯀꯩꯅꯣꯁꯤꯒꯤꯁꯨ ꯈꯥꯒꯦꯝꯕꯁꯤꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯔꯝꯃꯒ ꯃꯥꯁꯤꯅ ꯍꯥꯏ ꯇꯦꯜ ꯂꯣꯏꯔꯛꯄꯒ ꯑꯩꯗꯤ ꯉꯥꯏꯖꯕꯅ
ꯑꯩ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯈ꯭ꯔꯅꯤ ꯇꯦꯟ ꯂꯣꯏꯕꯒ ꯑꯩꯗꯤ ꯑꯅ ꯑꯗ ꯆꯤꯡꯈꯩꯅ ꯍꯥꯏ ꯑꯩꯗꯤ ꯌꯨꯝ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯑꯅ ꯍꯥꯏ ꯑꯗꯒꯤ ꯇꯦꯟ ꯂꯣꯏꯔꯒꯗꯤ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯆꯤꯡꯈꯩ ꯍꯣꯏꯒꯤꯗꯤ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤ ꯑꯣꯏꯕꯒꯤ ꯃꯃꯥ ꯃꯄꯥꯁꯤꯅ ꯃꯊꯪ ꯂꯥꯏꯔꯤꯛ ꯇꯝꯕ ꯁꯦꯝꯒꯠꯂꯛꯄꯗ ꯈꯔ ꯋꯥꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯉꯥꯏꯖꯕ ꯍꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯋꯥꯕ ꯑꯗꯨꯒ ꯆꯤꯡꯈꯩꯁꯤꯗꯤ ꯃꯊꯟꯗꯅ ꯃꯃꯥ ꯃꯆꯥ ꯈꯛꯅꯤꯅ ꯃꯣꯏꯗꯤ ꯀꯣꯝꯕꯀꯣ ꯈꯔ ꯑꯗ ꯃꯥꯁꯦ ꯆꯤꯡꯈꯩꯁꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯥꯁꯦ ꯐꯤ ꯁꯥꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯐꯤꯁꯦ ꯀ꯭ꯂꯥꯁ ꯃꯥ 11 12ꯁꯦ ꯇꯝꯅ ꯑꯗꯨꯝ ꯐꯤ ꯁꯥꯔꯦ ꯑꯗꯨꯒ ꯉꯥꯏꯖꯕ ꯍꯣꯏꯒꯤ ꯋꯥꯕꯁꯦ ꯃꯥꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯅꯕ ꯄꯩꯁꯥꯒꯁꯦ ꯂꯩꯇꯕ ꯂꯥꯏꯔꯤꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯗꯩ ꯃꯥ ꯏꯝꯐꯥꯜꯗ ꯇꯝꯈꯤꯕꯒꯤ ꯔꯦꯟꯠꯀꯤ ꯄꯩꯁꯥ ꯄꯤꯅꯤꯡꯉꯥꯏꯒ ꯂꯩꯇꯕꯁꯦ ꯃꯣꯏ ꯃꯃꯥ ꯃꯄꯥꯒꯁꯦ ꯂꯣꯏ ꯈꯪꯅꯩꯀꯣ ꯀ꯭ꯂꯥꯁ 9 10ꯗꯩ ꯃꯣꯏ ꯅꯨꯡꯁꯤꯅꯩꯌꯦꯁꯦ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯦ ꯃꯃꯥꯟꯅꯕꯤꯁꯤꯗ ꯆꯠꯂꯒ ꯑꯗꯨꯝ ꯊꯤꯜꯍꯜꯂꯨꯕ ꯃꯥꯗꯤ ꯍꯦꯛ ꯆꯪꯗꯕ ꯑꯗꯩ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯗꯒꯤꯗꯤ ꯑꯗꯣ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯄꯨꯕ ꯌꯥꯔꯣꯏ ꯑꯅ ꯐꯣꯟꯁꯦ ꯄꯨꯍꯟꯗꯕ ꯑꯗꯗꯤ ꯃꯣꯏꯁꯦ ꯑꯗꯨꯝ ꯎꯅꯔꯝꯃꯒ ꯀ꯭ꯂꯥꯁ 11 12 ꯃꯥꯅ ꯑꯥꯗ ꯇꯝꯈꯤꯕ ꯆꯤꯡꯈꯩꯅ ꯌꯨꯝꯗ ꯂꯩꯍꯧꯕꯁꯤꯗ ꯃꯥꯅꯒ ꯎꯅꯤꯡꯉꯛꯄ ꯑꯍꯤꯡꯗꯒ ꯇꯨꯝꯕ ꯌꯥꯔꯛꯇꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯨ ꯄꯥꯔꯁꯨ ꯄꯥꯕ ꯌꯥꯔꯛꯇꯕ ꯐꯤ ꯁꯥꯅꯒ ꯃꯥꯏ ꯃꯁꯛꯁꯦ ꯐꯤꯁꯥꯀꯣꯟꯁꯤꯗ ꯎꯔꯛꯄ ꯑꯗꯩ ꯐꯣꯟꯗꯤ ꯋꯥꯔꯤꯗꯤ ꯁꯥꯟꯅꯅꯤꯡ ꯑꯗ ꯃꯥꯁꯨ ꯐꯣꯟꯒꯁꯦ ꯄꯥꯏꯗꯕ ꯍꯟꯅ ꯌꯦꯡꯗꯕ ꯉꯁꯥꯏꯒꯤ ꯆꯤꯡꯈꯩꯁꯤꯒ ꯋꯥꯔꯤ ꯁꯥꯕ ꯉꯥꯏꯖꯕꯁꯤꯒ ꯁꯥꯕ ꯐꯪꯉꯛꯇꯕꯒꯤ ꯑꯗꯩ ꯃꯥꯅ ꯐꯤꯒꯁꯦ ꯀꯟꯅ ꯁꯥꯔꯒ ꯄꯩꯁꯥꯁꯦ ꯊꯤꯜꯂꯒ ꯁꯨꯝ ꯅꯨꯡꯉꯥꯏꯖꯕ ꯑꯗꯩ ꯁꯣꯝꯗꯁꯨ ꯃꯥꯅ ꯃꯔꯨꯞ ꯊꯥꯡꯀꯁꯦ ꯌꯥꯎꯖꯕ ꯇꯧꯔꯒ ꯌꯥꯝ ꯃꯇꯦꯡꯁꯦ ꯄꯥꯡꯉꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯉꯥꯏꯖꯕꯒꯤ ꯃꯃꯥ ꯃꯄꯥꯁꯤꯅꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯃꯥꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯨ ꯐꯖꯅ ꯈꯪꯉꯤ ꯌꯨꯝ ꯄꯨꯕꯁꯨ ꯍꯩꯅꯤ ꯑꯩꯈꯣꯏ ꯃꯧ ꯑꯣꯏꯔꯗꯝꯅꯤ ꯀꯥꯏꯅ ꯃꯣꯏ ꯑꯍꯜ ꯂꯃꯟ ꯃꯁꯦꯟꯗꯤ ꯑꯗꯨꯃꯥꯏꯅ ꯌꯥꯅꯔꯒ ꯑꯗꯨꯝ ꯃꯇꯝ ꯆꯥ ꯍꯣꯡꯁꯤ ꯀꯥꯏꯅ ꯑꯗꯨꯝ ꯂꯩꯅꯔꯦ ꯑꯗꯨꯒ 11 12ꯁꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯈꯤꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯅꯨꯄꯥ ꯉꯥꯛꯇ ꯇꯝꯕ ꯁ꯭ꯀꯨꯜ ꯑꯝꯗ ꯇꯝꯃꯦꯕ ꯃꯥꯁꯨ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯍꯣꯠꯅꯈ꯭ꯔꯦ ꯆꯤꯡꯈꯩꯁꯤ ꯊꯣꯏꯗꯣꯛꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕ ꯈꯣꯠꯄꯒꯤ ꯋꯥꯈꯜ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯃꯣꯏꯅ ꯀꯩꯅꯣ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄꯩꯁꯦ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯈꯥꯒꯦꯝꯕꯁꯤꯗꯤ ꯃꯌꯨꯝ ꯆꯠꯈ꯭ꯔꯦꯕꯀꯣ ꯃꯣꯏꯁꯦ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯠꯈ꯭रे ꯑꯗꯨ ꯆꯠꯈꯤꯕꯁꯤꯗ ꯃꯥꯅ ꯈꯥꯒꯦꯝꯕꯅ ꯍꯥꯏꯕꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯗꯨꯝ ꯅꯨꯄꯤꯁꯦ ꯎꯖꯔꯒ ꯆꯤꯡꯈꯩꯁꯦ ꯎꯖꯔꯒ ꯅꯨꯡꯉꯥꯏꯖꯕꯁꯦ ꯃꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯈ꯭ꯔꯒ ꯃꯥꯅ ꯍꯥꯏꯕꯁꯨ ꯉꯝꯖꯗ꯭ꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗ ꯑꯗꯨꯝ ꯑꯔꯦꯝꯕ ꯇꯥꯔꯅꯤꯅ ꯑꯗꯨꯝ ꯈꯟꯖꯔꯒ ꯃꯥꯅ ꯆꯠꯂꯝꯗꯥꯏꯁꯦ ꯀꯩꯅꯣ ꯈꯥꯒꯦꯝꯕꯣꯏ ꯆꯠꯇꯣꯔꯦ ꯂꯥꯛꯑꯣꯏ ꯃꯣꯏ ꯐꯤꯔꯣꯟ ꯀꯩꯀꯩꯗꯣ ꯑꯩꯈꯣই ꯄꯥꯏꯕꯤꯔꯨꯁꯦ ꯊꯥꯡꯕꯤꯔꯨꯁꯦ ꯀꯥꯏꯅ ꯃꯣꯏ ꯆꯤꯡꯈꯩ ꯍꯣꯏ ꯉꯥꯏꯖꯕ ꯍꯣꯏꯁꯦ ꯂꯥꯛꯑ ꯊꯥꯡꯕꯤꯕ ꯑꯗꯩ ꯍꯤꯗꯒ ꯊꯥꯡꯒꯠꯇꯅ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯍꯥꯏꯌꯦ ꯉꯥꯏꯖꯕꯅ ꯌꯥꯝ ꯆꯤꯡꯈꯩꯁꯤꯅ ꯀꯔꯤ ꯈꯥꯒꯦꯝꯕꯁꯤꯅ ꯍꯤꯗ ꯇꯥꯕ ꯆꯤꯡꯈꯩꯒꯤ ꯃꯥꯒꯤ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯕ ꯃꯥꯅ ꯌꯦꯡꯉ ꯃꯣꯏꯅ ꯑꯁ ꯅꯪ ꯆꯠꯂꯣꯀꯣꯒ ꯍꯥꯏꯔꯒ ꯌꯦꯡꯉ ꯇꯥꯝꯅ ꯑꯗꯨꯝ ꯎꯈꯤꯕꯗꯣ ꯉꯁꯤ ꯎꯔꯤꯕ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯑꯃꯨꯛ ꯎꯅꯤ ꯎꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯕ ꯉꯝꯗꯦꯀꯣ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯃꯥꯅ ꯄꯥꯠꯁꯤꯗ ꯆꯠꯈꯤꯕꯗꯣ ꯂꯥꯞꯅꯒ ꯎꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯃꯉꯣꯟꯗ ꯌꯥꯝ ꯁꯣꯛꯈꯤ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥ ꯊꯤꯟꯗꯣꯔꯛꯈꯤꯕꯁꯦ ꯑꯗ ꯃꯔꯛꯁꯤꯗ ꯃꯣꯏꯁꯦ ꯀꯣꯂꯦꯖ ꯀꯥꯔꯛꯑꯦ ꯀꯣꯂꯦꯖ ꯀꯥꯔꯛꯄꯁꯤꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅꯒ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯁꯨꯇꯤ ꯃꯇꯝ ꯀꯩꯁꯦ ꯌꯥꯝ ꯋꯥꯅ ꯉꯥꯏꯌꯦ ꯆꯤꯡꯈꯩꯅ ꯃꯈꯨꯠ ꯊꯦꯛꯑꯒꯀꯣ ꯑꯗꯩ ꯃꯣꯏ ꯍꯤꯊꯥꯡꯐꯝ ꯃꯥꯅ ꯂꯥꯛꯇꯣꯏꯕ ꯍꯤꯁꯦ ꯁꯤꯗꯒ ꯉꯥꯏꯕ ꯑꯗꯩ ꯑꯍꯤꯡꯁꯦ ꯇꯨꯝꯕ ꯌꯥꯔꯛꯇꯗꯅꯅꯦ ꯃꯥꯅꯒ ꯑꯍꯤꯡꯁꯤꯗꯒ ꯍꯤꯊꯥꯡꯐꯝꯁꯦ ꯊꯣꯛꯑꯒ ꯃꯊꯟꯇꯒ ꯉꯥꯏꯕ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯅꯨꯡꯗꯥꯡꯒꯁꯦ ꯊꯦꯡꯀꯥꯟꯗꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏꯒꯁꯦ ꯁꯥꯕ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯅꯤꯡꯁꯤꯡꯖꯕꯗꯣ ꯄꯥꯠꯁꯤꯗ ꯃꯥ ꯈꯛ ꯂꯩꯍꯧꯔꯃꯤꯅ ꯑꯗꯨꯒ ꯃꯥꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯈꯤꯕ ꯃꯇꯝꯁꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯁꯤꯗ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯔꯦꯟ ꯑꯃꯗ ꯂꯩꯔꯨꯏꯕ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯕ ꯀꯥꯟꯁꯤꯗ ꯑꯗꯨꯒꯤ ꯌꯨꯝꯕꯨꯁꯦ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯕ ꯃꯌꯨꯝ ꯃꯀꯩꯁꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯌꯥꯝ ꯂꯤꯡꯅ ꯂꯩꯔꯒ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯑꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯁꯤꯁꯤ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯦꯕꯀꯣ ꯌꯥꯝ ꯊꯥꯖꯗꯅ ꯃꯥꯅ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯀꯩꯅꯣ ꯃꯥꯗꯤ ꯈꯔꯁꯨ ꯏꯅꯥꯛ ꯈꯔ ꯈꯨꯟꯕ ꯑꯗꯨꯒ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯅ ꯍꯤꯡꯕꯁꯦ ꯄꯥꯝꯕ ꯑꯗꯨ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯁꯣꯝꯗ ꯃꯇꯦꯡ ꯄꯥꯡꯉꯛꯏꯕ ꯈꯣꯠꯂꯛꯏꯕ ꯅꯨꯄꯤꯗꯨꯒ ꯃꯥꯒ ꯅꯨꯡꯁꯤꯅꯔꯛꯏꯕ ꯀꯩ ꯃꯌꯥꯝꯁꯦ ꯃꯥꯅ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯉꯁꯥꯏꯒꯤ ꯁꯣꯝꯒꯤ ꯅꯨꯄꯤꯁꯤꯒ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯗꯅ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯃꯣꯏꯒꯤ ꯃꯄꯥꯒ ꯅꯥꯕꯁꯦ ꯃꯥꯅ ꯗꯥꯛꯇꯔꯗꯒ ꯂꯦꯛꯇꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯗꯅ ꯄꯨꯔꯥ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯈ꯭ꯔꯦꯕ ꯑꯗꯨꯀꯥꯟꯗꯗꯤ ꯃꯥꯁꯦ ꯐꯣꯟ ꯄꯥꯏꯔꯦꯀꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯤꯗꯗꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯆꯤꯡꯈꯩꯁꯤꯅꯗꯤ ꯐꯣꯟ ꯇꯧꯔꯛꯄꯒꯁꯦ ꯑꯁ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯄꯩꯈꯥ ꯀꯨꯏꯗ꯭ꯔꯦ ꯇꯧꯔꯛꯀꯅꯨꯒ ꯍꯥꯏꯕꯤ ꯑꯗꯨꯒ ꯃꯥꯅ ꯐꯣꯟꯁꯤꯗꯤ ꯇꯧꯅꯤꯡꯕ ꯐꯤ ꯁꯥꯅ ꯑꯁ ꯃꯉꯣꯟꯗ ꯌꯦꯠꯀꯗ꯭ꯔꯒꯅ ꯇꯧꯗꯅ ꯈꯪꯖꯈꯤꯕ ꯀꯌꯥ ꯑꯗꯩ ꯐꯣꯟꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯃꯥꯗꯤ ꯋꯥꯅ ꯐꯤ ꯁꯥꯔꯒ ꯅꯨꯡꯗꯥꯡ ꯇꯨꯝꯕꯁꯤꯗ ꯅꯨꯡꯉꯥꯏꯅꯒ ꯋꯥꯔꯤꯁꯦ ꯂꯤꯅꯤꯡꯕ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯃꯗꯨꯅꯗꯤ ꯃꯉꯣꯟꯗꯒꯤ ꯀꯌా ꯂꯩꯊꯣꯔꯛꯑꯕꯅꯤ나 ꯁꯨꯝ ꯊꯩꯗꯣꯔꯛꯄ ꯑꯗꯣ ꯍꯦꯛ ꯅꯨꯄꯥ ꯑꯣꯏꯔꯣ ꯅꯨꯄꯤ ꯑꯣꯏꯔോ ꯑꯁ ꯊꯕꯛ ꯆꯤꯜꯂꯤꯅ ꯈꯣ ꯇꯧꯔꯛꯈꯤꯅꯣ ꯑꯗꯨꯗꯨꯒ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯐꯖꯅ ꯁꯥꯟꯅꯔꯝꯕ ꯃꯦꯁꯦꯖ ꯊꯥꯅꯔꯝꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯕꯁꯦ ꯅꯨꯡꯁꯤꯅꯕꯗ ꯂꯩꯊꯣꯔꯛꯑꯕꯅꯦ ꯍꯥꯏꯕꯁꯤꯃꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯁꯤꯁꯦ ꯂꯩꯊꯣꯛꯄꯒꯤ ꯀꯩꯅꯣ ꯑꯃꯅꯤꯀꯣ ꯁꯤꯝꯕꯣꯜ ꯑꯃꯅꯦꯕ ꯈꯨꯗꯝꯅꯦꯕ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯈꯤꯕ ꯑꯃꯗꯨꯅꯗꯤ ꯑꯁꯣꯝꯗ ꯀꯔꯤꯝꯐꯧ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯀꯣꯏꯔꯝꯅꯤ ꯈꯣꯠꯂꯝꯅꯤ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯑꯃꯐꯧ ꯂꯩꯇꯦꯕ ꯃꯥꯅꯗꯤ ꯑꯗꯨꯝ ꯉꯥꯏꯖꯕ ꯑꯗꯣ ꯑꯗꯨꯝ ꯃꯥꯅ ꯄꯩꯁꯥꯁꯦ ꯊꯤꯜꯂꯤꯅꯤ ꯃꯇꯦꯡ ꯄꯥꯡꯉꯤꯅꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯥ ꯂꯧꯋꯤ ꯄꯩꯁꯥ ꯀꯩꯀꯩꯗꯨꯗꯤ ꯑꯗꯨꯒ ꯃꯥꯁꯦ ꯁꯨꯇꯤꯒꯁꯦ ꯃꯥꯁꯦ ꯏꯔꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯑꯗꯨꯝ ꯂꯥꯛꯑꯝꯕꯗꯒꯤ ꯑꯍꯥꯟꯕꯗꯗꯤ ꯃꯥꯅꯁꯨ ꯌꯥꯝ ꯋꯥꯅꯒ ꯁꯨꯇꯤꯁꯦ ꯃꯥ ꯆꯤꯡꯈꯩ ꯎꯅꯗꯣꯏꯅꯦꯒ ꯉꯥꯏꯖꯔꯝꯃꯤꯅꯦꯕ ꯑꯗꯣ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯁꯣꯝꯗ ꯃꯥꯗꯤ ꯑꯗꯨꯝ
ꯑꯗꯨꯃꯥꯏꯅ ꯉꯥꯎꯃꯤꯟꯅꯈ꯭ꯔꯦ ꯑꯗꯣ ꯁꯣꯝꯗꯅ ꯑꯃꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯅꯥꯝ ꯍꯟꯅ ꯌꯦꯡꯕ ꯅꯠꯇꯦ ꯃꯥꯏ ꯄꯨꯟꯁꯤꯗ ꯊꯥꯕꯜ ꯆꯣꯡꯕ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯈꯣꯠꯄꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦ ꯈꯣꯠꯇꯦ ꯅꯨꯄꯤꯅ ꯀꯦꯔꯒ ꯊꯥꯕꯜ ꯆꯣꯡꯉꯒ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯌꯦꯡꯉꯤꯅꯤ ꯅꯨꯄꯥꯅ ꯌꯦꯡꯅꯕꯅꯤ ꯅꯣꯏ ꯊꯥꯕꯜ ꯆꯣꯡꯉꯤꯁꯦ ꯇꯟꯗ꯭ꯔꯥ ꯒꯥꯏꯅꯒ ꯍꯥꯏꯕꯁꯤꯗ ꯃꯥꯏ ꯄꯨꯟꯁꯤꯁꯤꯗ ꯊꯥꯕꯜ ꯆꯣꯡꯈꯤꯗ꯭ꯔꯦꯕꯀꯣ ꯃꯥꯅ ꯄꯥꯝꯖꯗꯕꯗꯨꯒꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯃꯥꯅ ꯁꯣꯝꯗꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯂꯣꯏꯔꯒꯗꯤ ꯃꯣꯏꯁꯦ ꯂꯨꯍꯣꯡꯉꯁꯤ ꯈꯣꯠꯂꯁꯤ ꯀꯥꯏꯅ ꯃꯥꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒ ꯍꯜꯂꯛꯄ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯂꯣꯏꯅꯔꯝꯃꯒ 11 12 ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯆꯍꯤ 5ꯁꯦ ꯁꯨꯃꯥꯏꯅ ꯀꯥꯏꯅꯔꯛꯄ ꯑꯗꯨꯑꯣꯏꯗꯤ ꯃꯥ ꯁꯤ ꯂꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯂꯦꯡꯗꯅ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯅꯤꯀꯣ ꯀꯥꯏꯅ ꯃꯉꯣꯟꯗꯗꯤ ꯌꯥꯝ ꯁꯣꯝꯗꯗꯤ ꯆꯤꯡꯈꯩꯁꯤꯅ ꯌꯥꯝ ꯋꯥꯅ ꯉꯥꯏꯖꯔꯤꯅꯦꯕ ꯑꯗꯩ ꯃꯥꯁꯦ ꯃꯔꯨꯞ ꯊꯥꯡꯂꯨꯞ ꯌꯥꯎꯗꯅ ꯈꯣꯠꯇꯅ ꯍꯌꯦꯡ ꯃꯔꯅꯥꯏ ꯄꯨꯅꯕ ꯑꯗꯩ ꯃꯥꯒꯤ ꯊꯕꯛ ꯃꯥꯗꯤ ꯁꯨꯝ ꯅꯥꯟꯅ ꯂꯨꯅ ꯍꯤꯡꯕꯅꯤꯅ ꯊꯕꯛ ꯀꯋꯥ ꯅꯣꯝꯃꯁꯨ ꯀꯥꯏꯅ ꯇꯧꯖꯔꯤꯅꯦꯕ ꯑꯗꯨꯒꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯃꯥꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯃꯥꯅ ꯋꯥꯅ ꯉꯥꯏꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯥꯅ ꯐꯤ ꯁꯥꯔꯤꯉꯩꯁꯤꯗ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯅ ꯆꯦꯜꯂꯛꯑꯒ ꯑꯁ ꯂꯥꯍꯧꯔꯦ ꯍꯥꯏꯌꯦ ꯀꯩꯅꯣꯗꯣ ꯂꯥꯍꯧꯔꯦ ꯍꯥꯏꯌꯦ ꯉꯥꯏꯖꯕꯅ ꯍꯥꯏꯕꯁꯦ ꯃꯣꯏꯁꯦ ꯆꯦꯜꯂꯛꯑꯒ ꯉꯥꯏꯌꯦꯕꯀꯣ ꯑꯗ ꯍꯤꯁꯤꯗ ꯃꯤꯁꯦ ꯃꯌꯥꯝ ꯇꯣꯡꯉ ꯍꯜꯂꯛꯏꯃꯤꯗꯅ ꯑꯗꯨꯗ ꯃꯥꯅ ꯉꯥꯏꯕꯁꯤꯗ ꯃꯣꯏꯁꯤꯅ ꯍꯤꯗꯥꯛꯐꯝꯗ ꯁꯤꯂꯥꯏ ꯂꯩꯔꯀꯥꯟ ꯂꯥꯞꯅ ꯎꯔꯒ ꯃꯥꯁꯤꯅ ꯀꯨꯏꯅꯒ ꯎꯔꯨꯗꯕꯩ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯒꯤ ꯃꯔꯨꯝꯗꯩꯒ ꯂꯦꯡꯖꯨꯝ ꯃꯅꯤꯡꯗꯒ ꯂꯦꯞꯄꯒ ꯂꯦꯡꯖꯨꯝꯗ ꯍꯥꯏꯐꯦꯠꯀ ꯌꯦꯡꯉꯒ ꯍꯤꯁꯦ ꯃꯣꯏ ꯀꯥꯈꯠꯂꯛꯄ ꯀꯥꯟꯁꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯃꯥꯏ ꯄꯨꯟꯁꯤꯗ ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯅꯨꯃꯤꯠꯁꯦ ꯑꯗꯨꯅꯦ ꯍꯥꯏꯕ ꯀꯥꯈꯠꯂꯛꯄ ꯃꯇꯝꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥꯛ ꯂꯥꯎꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯦ ꯁꯨꯃꯥꯏꯅ ꯇꯣꯔꯕꯥꯟꯁꯦ ꯀꯥꯔꯛꯄꯗ ꯈꯨꯠꯁꯦ ꯑꯃ ꯁꯨꯃꯥꯏꯅ ꯑꯣꯛꯅꯩꯗꯅꯀꯣ ꯃꯥꯁꯤꯅ ꯁꯨꯃꯥꯏꯅ ꯊꯥꯛ ꯂꯥꯎꯅ ꯑꯣꯛꯈꯤꯕ ꯑꯗꯨꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯌꯦꯡꯉꯨꯀꯥꯟꯗ ꯅꯨꯄꯤ ꯑꯃꯀꯣ ꯃꯥꯅ ꯊꯥꯛ ꯂꯥꯎꯅ ꯃꯈꯨꯠ ꯆꯤꯡꯈꯠꯈꯤꯕ ꯑꯗꯣ ꯍꯤꯗꯣ ꯇꯣꯡꯉꯛꯄ ꯑꯍꯜ ꯑꯃꯅ ꯃꯥ ꯏꯕꯨꯡꯉꯣ ꯀꯅꯥꯅꯣ ꯃꯥꯗꯤ ꯏꯅꯦ ꯑꯩꯅ ꯆꯦꯜꯂꯛꯏꯅꯦ ꯍꯥꯏꯕ ꯑꯁ ꯍꯦꯛꯇ ꯃꯥꯁꯦ ꯑꯗꯒꯤ ꯄꯨꯔꯥ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯒ ꯇꯨꯒꯁꯦ ꯆꯨꯡꯉ ꯃꯥꯁꯦ ꯂꯦꯞꯄꯝꯕꯗꯩ ꯂꯦꯞꯄꯁꯦ ꯉꯝꯃꯛꯇ꯭ꯔꯒ ꯃꯥꯁꯦ ꯀꯞꯄꯒꯅꯦ ꯃꯄꯤꯁꯦ ꯑꯣꯔꯣ ꯇꯥꯔ ꯃꯥꯁꯦ ꯆꯦꯜꯂꯦ ꯍꯥꯏꯌꯦꯕ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯍꯦꯛꯇ ꯃꯥꯁꯦ ꯀꯞꯇꯅ ꯂꯣꯏꯔꯦ ꯑꯗꯩ ꯁꯤꯅꯤ ꯃꯥ ꯑꯅꯍꯨꯊ ꯁꯤꯅꯤꯅ ꯍꯦꯛꯇ ꯐꯥꯅꯗꯅ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯃꯥ ꯍꯣꯏꯒ ꯀꯩꯁꯤꯅ ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯍꯣꯏꯅꯒꯁꯦ ꯑꯁ ꯌꯥꯝ ꯇꯧ ꯉꯝꯃꯤꯅꯦ ꯑꯁ ꯃꯥꯅ ꯇꯧꯔꯤꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯉꯝꯃꯦꯅ ꯑꯗꯩ ꯁꯣꯝꯗꯁꯨ ꯀꯩꯅꯣ ꯍꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯄꯨꯔꯥ ꯅꯤꯡꯕ ꯀꯥꯏꯌꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯁꯨ ꯌꯥꯝ ꯊꯤꯅ ꯃꯥꯅ ꯇꯧꯔꯛꯏꯁꯤꯕꯨ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯗꯤ ꯆꯤꯡꯈꯩꯁꯦ ꯀꯩ ꯑꯣꯏꯅꯤꯅ ꯃꯣꯏꯁꯨ ꯄꯨꯔꯥ ꯃꯃꯥ ꯃꯄꯥꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝ ꯁꯥꯎꯋꯤ ꯌꯥꯝ ꯉꯥꯡꯉꯤ ꯃꯄꯥꯅꯒ ꯌꯥꯝ ꯉꯥꯡꯉꯤ ꯀꯩꯅꯣꯁꯦ ꯉꯥꯏꯖꯕꯁꯦ ꯑꯗꯩꯗꯤ ꯃꯤ ꯃꯆꯥꯗꯣ ꯆꯦꯜꯂꯛꯑꯕꯅꯤꯅ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤ나 ꯍꯥꯏꯗꯣꯛꯄ ꯆꯠꯇꯅ ꯈꯣꯠꯇꯅ ꯑꯗꯩ ꯑꯍꯤꯡꯗ ꯁꯣꯝꯗꯅ ꯃꯔꯣꯟ ꯑꯃ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗ ꯑꯃꯗꯣ ꯁꯤꯔꯅꯦꯅ ꯐꯥꯅꯗꯅ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯁꯪꯅꯗꯅ ꯀꯞꯅꯗꯅ ꯂꯥꯎꯅꯗꯅ ꯇꯧꯅꯔꯦꯀꯣ ꯑꯗ ꯃꯥꯅ ꯅꯨꯃꯤꯠꯇꯨꯗ ꯏꯀꯥꯏꯖꯈꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯑꯗꯩꯗ ꯀꯩꯗꯧꯔꯦ ꯃꯥꯒꯤ ꯀꯔꯤꯁꯦ ꯍꯥꯏꯗꯣꯛꯄ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗ ꯃꯥꯅ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯅ ꯍꯥꯏꯔꯦꯕꯀꯣ ꯃꯥꯁꯦ ꯃꯣꯏ ꯑꯅꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯑꯗꯤ ꯃꯤꯑꯣꯏꯕꯁꯦ ꯌꯥꯝꯅ ꯀꯦꯔꯦꯛꯇꯔ ꯂꯨꯁ ꯑꯣꯏꯔꯨꯕꯩ ꯋꯥ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯗ ꯑꯗꯨꯝ ꯌꯥꯎꯖꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯊꯃꯣꯏ ꯑꯅꯤ ꯅꯛꯁꯟꯅꯈꯤꯕ ꯃꯔꯤ ꯃꯣꯏ ꯑꯅꯤꯁꯦ ꯔꯤꯂꯦꯁꯟ ꯑꯗꯨꯝ ꯈꯔ ꯊꯝꯅꯈꯤꯕꯀꯣ ꯑꯗꯨꯅ ꯃꯥꯅ ꯁꯤꯗꯒꯤ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯅ ꯌꯥꯝ ꯊꯤꯅ ꯎꯁꯤꯠꯃꯟꯗꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯇꯔꯥꯏꯗꯤ ꯊꯥꯗꯣꯛꯑꯣꯏꯁꯤ ꯅꯪ ꯀꯦꯁ ꯑꯃꯗꯤ ꯇꯧꯁꯦꯅ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯤꯡꯈꯩꯁꯤ ꯑꯩꯈꯣꯏꯅ ꯋꯨꯃꯦꯟ ꯑꯦꯟ ꯀ꯭ꯔꯥꯏꯝꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯉꯥꯛꯇꯒꯤ ꯐꯣꯡꯕ ꯑꯩꯈꯣꯏꯒꯤ ꯆꯦꯐꯣꯡ ꯃꯜꯂꯤ ꯖꯔꯅꯦꯜꯁꯦ ꯃꯥꯁꯦ ꯌꯥꯝ ꯄꯥꯕꯖꯥꯠꯅꯤ ꯑꯗꯨ ꯄꯥꯕꯗ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗ ꯑꯝꯇꯪꯗꯤ ꯇꯥꯛꯑꯒ ꯑꯩꯅ ꯄꯦꯟꯗ꯭ꯔꯤꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯩꯆꯥꯛ ꯃꯌꯥꯝꯁꯦ ꯑꯝꯇꯪꯗꯤ ꯑꯩ ꯂꯤꯒꯦꯅ ꯃꯥꯅ ꯍꯥꯏꯌꯦ ꯃꯥꯅ ꯀꯦꯁ ꯐꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞ ꯑꯩꯈꯣꯏꯅ ꯄꯥꯎ ꯄꯤꯔꯦ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯅꯨꯄꯤ ꯃꯌꯨꯝꯅ ꯑꯩꯈꯣꯏꯗ ꯋꯥꯀꯠꯁꯤ ꯂꯥꯛꯑꯕꯅꯤꯅꯀꯣ ꯑꯗꯨꯗ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯄꯥꯎ ꯄꯤꯔꯦ ꯄꯨꯂꯞ ꯐꯝꯃꯤꯟꯅꯕꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯉꯥꯏꯖꯕꯁꯦ ꯁꯨꯃꯥꯏꯅ ꯂꯨꯞꯊꯈꯤꯕꯗꯩ ꯃꯥꯁꯦ ꯍꯪꯒꯠꯄ ꯁꯨꯡꯉꯝ ꯉꯝꯗꯦꯀꯣ ꯂꯣꯡꯒꯞ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯗꯨꯒ ꯆꯤꯡꯈꯩꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯤꯅ ꯃꯥꯒꯤ ꯎꯔꯤꯁꯦ ꯁꯨꯃꯥꯏꯅ ꯏꯕꯥꯅꯤ ꯐꯝꯃꯤꯟꯅꯔ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯐꯪꯉꯔꯣꯏꯗꯕꯅꯤꯀꯣꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯋꯥꯔꯤ ꯂꯤꯕꯁꯦ ꯁꯨꯃꯥꯏꯅ ꯗꯥꯏꯔꯦꯛ ꯉꯥꯏꯖꯕꯁꯦ ꯁꯨꯃꯥꯏꯅ ꯑꯣꯟꯁꯤꯜꯂ ꯃꯃꯤꯠꯇꯩ ꯃꯄꯤꯁꯦ ꯑꯣꯔꯣ ꯇꯥꯔꯜꯂꯤ ꯑꯃꯁꯤꯗꯤ ꯌꯦꯡꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯣꯟꯊꯩꯀꯣ ꯃꯥ ꯂꯤꯕꯁꯦ ꯃꯔꯥꯜ ꯂꯩꯔꯤꯕꯁꯦ ꯂꯩꯕꯅꯤꯅ ꯑꯗꯣ ꯃꯥꯅ ꯍꯥꯏꯌꯦ ꯌꯥꯝ ꯐꯖꯅ ꯍꯥꯏ ꯑꯩꯕꯨꯁꯨ ꯌꯥꯝ ꯊꯤꯅ ꯅꯪ ꯏꯀꯥꯏꯕ ꯄꯤꯔꯝꯗꯣꯏꯗꯤ ꯅꯪ ꯍꯥꯠꯂꯝꯕꯅ ꯐꯠꯇ꯭ꯔꯥ ꯑꯗꯣ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯒꯤꯅꯤꯒ ꯍꯥꯏꯕꯁꯤꯗꯤ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯈꯖꯤꯛꯇꯪꯐꯥꯎ ꯄꯣꯛꯍꯧꯗꯦ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯏꯅ ꯆꯦꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯪꯗꯐꯥꯎ ꯃꯪꯗꯦ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯏꯕꯥꯅꯤꯒꯤ ꯄꯟꯊꯨꯡꯁꯦ ꯉꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯅꯪꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯝꯕ ꯁꯨꯛ ꯋꯥꯅ ꯑꯩꯅ ꯉꯥꯏꯔꯛꯑꯒ ꯁꯨꯛ ꯁꯥꯡꯅ ꯆꯍꯤ 7 9 ꯏꯕꯥꯅꯤ ꯀ꯭ꯂꯥꯁ 8ꯇꯒꯤ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯒ ꯑꯩ ꯅꯨꯡꯁꯤꯕꯁꯤꯕꯨ ꯃꯥꯅꯒ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯂꯣꯏꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯐꯥꯎꯕ ꯀꯕꯤ ꯑꯃꯅ ꯃꯗꯨ ꯁꯥꯖꯜꯂ ꯏꯕ ꯉꯝꯃꯣꯏꯕꯀꯣ ꯁꯥꯒꯠꯂꯒ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯁꯤꯁꯦ ꯅꯨꯄꯥ ꯑꯃ ꯍꯦꯛꯇ ꯃꯍꯨꯠ ꯁꯤꯟ ꯌꯥꯒꯗ꯭ꯔꯥ ꯑꯁꯨꯛ ꯀꯨꯏꯕ ꯅꯪꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯂꯥꯛꯏꯕ ꯑꯩꯒꯤ ꯀꯣꯛꯁꯤꯗꯒꯤ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯀꯃꯥꯏꯅ ꯂꯧꯊꯣꯛꯈꯤꯗꯣꯏꯅꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯑꯩꯅ ꯀꯃꯥꯏꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯗꯣꯏꯅꯣ ꯑꯗꯨꯅ ꯃꯥꯁꯤꯅ ꯑꯗꯩ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯩꯒꯤ ꯏꯃꯥꯅ ꯏꯀꯥꯏꯖꯕ ꯑꯩꯅ ꯏꯀꯥꯏꯖꯕ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯑꯁꯨꯛ ꯁꯥꯡꯅꯁꯨ ꯅꯨꯡꯁꯤꯅꯔꯛꯑꯒ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯇꯧꯕ ꯉꯝꯕ ꯅꯪ ꯑꯩꯁꯦ ꯍꯥꯠꯂꯝꯕ ꯌꯥꯗ꯭ꯔꯥ ꯑꯩ ꯍꯥꯟꯅ ꯍꯥꯠꯂꯝꯃꯒ ꯅꯪ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯆꯦꯜꯂꯛꯎ ꯌꯥꯗ꯭ꯔꯥ
ꯑꯅ ꯃꯥꯁꯤꯅ ꯌꯥꯝ ꯊꯤꯅ ꯊꯃꯣꯏꯁꯦ ꯆꯥꯛꯅ ꯋꯥꯔꯤꯁꯤ ꯂꯤꯕ ꯊꯥꯕꯜꯁꯦ ꯑꯩ ꯆꯣꯡꯈꯤꯕ꯭ꯔꯥ ꯅꯪꯅ ꯄꯥꯝꯗꯦꯅ ꯊꯥꯕꯜꯁꯦ ꯑꯩ ꯅꯣꯡꯇ ꯆꯣꯡꯈꯤꯕ꯭ꯔꯥꯅ ꯃꯥꯅ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯐꯔꯦ ꯑꯩꯒꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯌꯥꯎꯋꯦꯕꯀꯣ ꯃꯥꯅ ꯍꯥꯏ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯆꯦꯟꯗ꯭ꯔꯤꯕ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯦ ꯑꯩ ꯅꯪꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯁꯦꯡꯗꯕ ꯍꯛꯆꯥꯡꯁꯦ ꯑꯇꯣꯞꯄ ꯂꯥꯟꯖꯗꯕ ꯑꯝꯗ ꯑꯩꯅ ꯅꯪꯅ ꯍꯨꯟꯗꯣꯛꯑꯝꯃꯦ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯑꯝꯗ ꯃꯤꯅꯝꯃꯒ ꯑꯩꯅ ꯂꯩꯔꯣꯏ ꯑꯗꯨꯗꯨꯅ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯑꯗꯨꯝ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯒꯅꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗꯗꯤ ꯑꯩꯅ ꯅꯪꯅ ꯑꯩꯁꯦ ꯄꯥꯝꯗ꯭ꯔꯦꯅ ꯑꯩꯁꯦ ꯃꯤꯔꯥꯏꯔꯝꯃꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯐꯝ ꯅꯪꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯨꯗ ꯑꯩꯅ ꯆꯪꯉꯒ ꯅꯪꯉꯣꯟꯗ ꯂꯩꯔꯛꯀꯗꯕꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗꯁꯨ ꯑꯩ ꯂꯩꯔꯛꯑꯔꯣꯏ ꯅꯪꯉꯣꯟꯗꯁꯨ ꯌꯦꯠꯂꯣꯏ ꯑꯗꯨꯒ ꯑꯩ ꯅꯪꯉꯣꯟꯗꯒꯤꯅꯦꯅꯅꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯈꯤꯕ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯅꯦꯅ ꯊꯝꯈꯤꯕ ꯃꯔꯤꯅꯤ ꯑꯗꯨꯗꯣ ꯊꯥꯖꯅꯕꯗꯣ ꯉꯥꯏꯍꯥꯛꯀꯤꯅꯤ ꯅꯨꯡꯉꯥꯏꯊꯣꯛꯁꯦꯅ ꯅꯠꯇꯦ ꯑꯗꯨꯒ ꯑꯩ ꯑꯗꯨꯗꯣ ꯊꯝꯈ꯭ರೆ ꯑꯩ ꯄꯩꯁꯥ ꯂꯧꯒꯦꯅ ꯊꯝꯈꯤꯕꯁꯨ ꯅꯠꯇꯦ ꯁꯨꯞꯅꯒꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯒ ꯂꯩꯅꯒꯗꯕ ꯃꯔꯤꯅꯤ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯗꯕꯅꯦꯅ ꯊꯝꯈꯤꯕ ꯑꯩꯒꯤꯗꯤ ꯑꯁꯦꯡꯕ ꯃꯔꯤꯅꯤ ꯑꯗꯨꯗꯨꯅ ꯑꯩ ꯅꯉꯣꯟꯗꯩ ꯄꯩꯁꯥꯁꯨ ꯑꯝꯇ ꯂꯧꯔꯣꯏ ꯄꯩꯁా ꯂꯧꯔꯒ ꯑꯩꯒꯤ ꯏꯖꯠꯇꯣ ꯍꯟꯖꯤꯟꯒꯗꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯩ ꯂꯩꯁꯥꯕꯤ ꯑꯣꯏꯕ ꯌꯥꯒꯗꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯩꯅ ꯅꯉꯣꯟꯗꯩ ꯀ꯭ꯔꯣꯔ ꯂꯧꯔꯁꯨ ꯑꯩ ꯂꯩꯁꯥꯕꯤ ꯑꯣꯏꯌꯨ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩ ꯑꯝꯇꯁꯨ ꯂꯧꯔꯣꯏ ꯅꯪꯒꯤ ꯂꯝꯕꯤꯗꯁꯨ ꯌꯦꯠꯂꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯀꯦꯁ ꯊꯥꯔꯤꯁꯤꯗꯤ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯪꯗꯤ ꯍꯥꯏꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝꯁꯦ ꯂꯤꯒꯦꯅ ꯑꯩꯅ ꯊꯥꯕꯅꯦꯅ ꯍꯥꯏ ꯑꯗꯨꯒ ꯅꯪꯗꯤ ꯑꯃꯨꯛ ꯂꯥꯏꯊꯣꯛꯈ꯭ꯔꯣ ꯏꯅꯦ ꯍꯣꯏ ꯃꯥꯃꯣꯏꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯅꯪꯒꯤ ꯚꯔꯥ ꯄꯤꯕ ꯉꯝꯗꯗꯅ ꯅꯪꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯉꯝꯗꯗꯅ ꯑꯗꯩ ꯑꯇꯩ ꯅꯪꯒꯤ ꯅꯅꯥꯎꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯌꯧꯁꯜꯂꯛꯄ ꯅꯪꯒꯤꯅꯦ ꯃꯥꯃꯅꯒ ꯃꯊꯥ ꯁꯥꯖꯕ ꯃꯤꯉꯣꯟꯗꯩ ꯄꯩꯁꯥ ꯄꯨꯕ ꯑꯗꯨꯗ ꯑꯩꯅ ꯑꯉꯝꯕ ꯄꯥꯡꯖꯔꯒ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯅ ꯃꯥꯃꯣꯏ ꯏꯅꯦ ꯍꯣꯏꯁꯦ ꯌꯥꯝ ꯋꯥꯏ ꯈꯪꯉꯤ ꯑꯩꯅ ꯅꯣꯏ ꯏꯃꯨꯡꯗꯒꯤ ꯂꯨꯄꯥ ꯑꯃꯐꯧ ꯂꯧꯅꯤꯡꯉꯥꯏ ꯄꯩꯁꯥ ꯏꯅꯦ ꯍꯣꯏ ꯃꯥꯃꯣꯏꯒꯤ ꯃꯈꯨꯠꯇ ꯂꯩꯇꯦ ꯑꯗꯨ ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯔꯒ ꯄꯩꯁꯥꯗꯤ ꯍꯌꯦꯡ ꯏꯅꯦꯒ ꯃꯥꯃꯒꯅ ꯄꯨꯊꯣꯔꯛꯇꯣꯏꯅꯤꯀꯣ ꯆꯦꯜꯂ ꯄꯨꯔꯒ ꯑꯗꯨꯅ ꯏꯅꯦ ꯃꯥꯃꯅ ꯄꯩꯁꯥ ꯋꯥꯍꯟꯕꯗꯨꯗꯤ ꯑꯩꯅ ꯑꯋꯥꯕꯗꯣ ꯄꯤꯔꯣꯏ ꯍꯥꯏꯕ ꯃꯥꯅ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤ ꯑꯗꯨꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯤꯡꯒꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯅꯪꯅ ꯁꯤꯝ ꯈꯛꯇꯪꯗꯤ ꯌꯥꯎ ꯑꯩ ꯅꯪꯉꯣꯟꯗ ꯂꯩꯒꯦꯁꯨ ꯍꯥꯏꯔꯣꯏ ꯅꯪꯉꯣꯟꯗꯒꯤ ꯖꯗꯥꯕꯤꯁꯨ ꯇꯥꯜꯂꯣꯏ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯁꯦ ꯁꯤꯝ ꯈꯛꯇꯪꯗꯤ ꯅꯪꯅ ꯌꯥꯎ ꯌꯥꯝ ꯉꯥꯡꯅꯔꯣꯏꯁꯤ ꯍꯥꯏꯀꯣ ꯌꯥꯝ ꯂꯦꯝꯅ ꯍꯥꯏ ꯃꯥꯅ ꯁꯤ ꯃꯥꯃꯒ ꯏꯅꯦꯒꯅꯁꯨ ꯁꯤꯁꯦ ꯌꯥꯕꯤꯌꯨ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯟꯁꯤꯒꯤ ꯍꯤꯡꯖꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯉꯛꯁꯝꯗꯅꯦ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯄꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯖꯒꯦ ꯑꯗꯨꯅ ꯃꯥꯅ ꯂꯨꯍꯣꯡꯕ ꯊꯣꯛꯂꯛꯄꯁꯤꯗ ꯑꯩꯅ ꯍꯥꯟꯅ ꯀꯨꯟꯗꯣ ꯍꯨꯛꯆꯒꯦ ꯁꯤꯝ ꯈꯛꯇꯪ ꯌꯥꯕꯤꯌꯨ ꯍꯥꯏꯌꯦꯕ ꯑꯁ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯌꯥꯝ ꯀꯞꯄꯦꯀꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯃꯥꯏꯁꯦ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯅꯪ ꯅꯃꯥꯡꯗ ꯑꯗꯨꯒ ꯑꯩꯅ ꯀꯤꯗꯅꯤ ꯌꯣꯟꯊꯣꯛꯑꯁꯨ ꯌꯣꯟꯊꯣꯛꯀꯦ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯑꯃꯁꯦ ꯏꯖꯗꯥꯕꯤ ꯄꯤꯊꯣꯛꯈꯤꯁꯤ ꯋꯥ ꯂꯣꯏꯁꯟꯈꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯂꯩꯇꯦ ꯑꯗꯨꯅ ꯋꯥꯔꯛꯑꯕ ꯑꯩꯈꯣꯏ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯍꯧꯃꯤꯟꯅꯗꯅ ꯋꯥꯔꯛꯑꯕ ꯃꯥꯒꯤꯅꯦ ꯃꯥ ꯑꯣꯏꯅ ꯂꯧꯁꯤ ꯅꯨꯄꯤ ꯑꯇꯣꯞꯄꯁꯦ ꯄꯩꯁꯥ ꯄꯤꯊꯣꯛꯈꯤꯁꯤ ꯅꯪ ꯃꯥꯁꯦ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯁꯤ ꯅꯪ ꯆꯦꯜꯂꯦꯅ ꯆꯦꯜꯂꯁꯤ ꯃꯗꯨꯗ ꯊꯣꯛꯄ ꯃꯣꯏꯅ ꯀꯦꯁ ꯇꯧꯔꯛꯁꯅꯨ ꯖꯦꯟ ꯊꯥꯖ ꯏꯄꯥ ꯂꯣꯏ ꯊꯦꯡꯅꯒꯦ ꯍꯥꯏꯀꯣ ꯃꯥꯅ ꯏꯕꯦꯝꯃ ꯅꯪ ꯌꯥꯎ ꯉꯁꯤ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯈ꯭ꯔꯒꯦꯅ ꯑꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯀꯣ ꯃꯆꯥꯅꯨꯄꯤꯅ ꯄꯥꯕꯨꯡ ꯃꯉꯣꯟꯗ ꯑꯝꯇ ꯍꯪꯕꯤꯌꯨ ꯂꯩꯃꯤꯟꯅꯗꯣꯏꯁꯤꯗꯤ ꯃꯥꯒ ꯑꯩꯒꯅꯤ ꯑꯩꯁꯦ ꯍꯨꯟꯗꯣꯛꯑꯒ ꯃꯥ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯄ ꯉꯝꯃꯕꯅꯤꯅ ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯆꯥꯅꯨꯄꯥꯗ ꯑꯝꯇ ꯍꯪꯕꯤꯌꯨ ꯍꯥꯏꯌꯦꯕꯀꯣ ꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯩ ꯇꯥꯖꯒꯦꯅ ꯑꯗꯨ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯅꯩꯅꯔꯛꯇꯅ ꯑꯗꯩ ꯃꯃꯥꯅꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯍꯦꯛ ꯈꯟꯕꯗ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯁꯣꯏꯗꯅ ꯄꯥꯞ ꯄꯨꯔꯅꯤ ꯃꯥ ꯍꯤꯡꯉꯁꯨ ꯃꯥꯒꯤ ꯄꯥꯞꯁꯦ ꯁꯣꯏꯗꯅ ꯆꯤꯡꯈꯩꯒꯤ ꯄꯨꯅꯤ ꯑꯩꯈꯣꯏꯐꯧ ꯌꯥꯎꯅ ꯄꯨꯅꯤꯅꯅꯦ ꯃꯥꯅ ꯑꯍꯤꯡ ꯇꯨꯝꯗꯒꯩ ꯐꯤ ꯁꯥꯔ ꯊꯤꯜꯂꯛꯈꯤꯕ ꯐꯤꯖꯤꯗꯒ ꯁꯨꯃꯥꯏꯅ ꯀꯤꯔꯒ ꯏꯅꯦꯅ ꯄꯤꯔꯝꯕ ꯄꯩꯁా ꯑꯩ ꯃꯤꯠꯇ ꯎꯏ ꯑꯗꯨꯅ ꯄꯥꯞ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯁꯣꯏꯗꯅ ꯄꯨꯅꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯂꯧꯁꯤ ꯃꯥꯁꯦ ꯄꯤꯊꯣꯛꯈꯤꯁꯤ ꯑꯅ ꯍꯥꯏꯀꯣ ꯃꯃꯥꯁꯤꯅꯐꯧ ꯑꯗꯅꯦ ꯃꯆꯥꯅꯨꯄꯥꯁꯤꯅ ꯈꯨꯝꯃꯛꯄꯁꯦ ꯃꯥꯏ ꯊꯃꯣꯏꯁꯦ ꯀꯌꯥꯝ ꯀꯟꯒꯦꯗꯀꯣ ꯉꯁꯥꯏꯒꯤ ꯉꯥꯏꯍꯥꯛ ꯁꯣꯏꯔꯨꯕ ꯌꯥꯎꯏꯀꯣ ꯃꯤꯁꯦ ꯑꯗꯨ ꯑꯥꯎ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯩ ꯅꯪ ꯑꯣꯏꯅ ꯂꯧꯒꯦ ꯑꯃꯁꯦ ꯂꯣꯏꯁꯟꯅꯈꯤꯒꯦ ꯅꯪ ꯁꯤ ꯌꯥꯎꯒꯥꯅ ꯍꯥꯏꯕ ꯀꯦꯁꯁꯨ ꯌꯥꯎꯋꯦꯕ ꯃꯥꯁꯤꯅ ꯅꯨꯄꯤ ꯑꯃꯁꯦ ꯀꯌꯥꯝ ꯄꯥꯝꯈ꯭ꯔꯒꯦꯕꯨꯅꯦ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯅꯤ ꯁꯤꯈꯛ ꯍꯥꯏꯕ ꯋꯥꯅꯤꯁꯦ ꯑꯗꯩ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯃꯥꯁꯦ ꯆꯥꯛꯄꯗ ꯃꯥꯏ ꯋꯥꯍꯩꯗꯨꯗꯅꯦ ꯍꯥꯟꯅ ꯅꯪꯅ ꯍꯨꯟꯗꯣꯛꯑꯝꯕꯒꯤ ꯏꯀꯥꯏꯔꯤꯉꯩꯗ ꯑꯃꯨꯛꯀꯁꯨ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤ ꯅꯪꯅ ꯍꯧꯖꯤꯛ ꯑꯩ ꯂꯧꯒꯦꯅ ꯈꯣꯡ ꯄꯥꯏꯔ ꯈꯨꯔꯝꯃꯁꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩ ꯂꯩꯒꯗꯧ ꯅꯠꯇ꯭ꯔꯦ ꯑꯩꯒꯤ ꯏꯀꯥꯏꯕꯗꯤ ꯂꯣꯏꯈ꯭ꯔꯦ ꯅꯨꯄꯤꯁꯤꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯀꯥꯏꯕꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯂꯩꯗꯧ ꯅꯠꯇ꯭ꯔꯦ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗꯒꯤ ꯃꯥꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯅꯪ ꯁꯣꯏꯗꯅ ꯅꯪ ꯑꯩꯒꯤꯅꯦ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯐꯪꯉꯛꯀꯅꯤ ꯁꯤꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯥꯞ ꯑꯃ ꯇꯧꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯁꯤꯒꯤ ꯄꯥꯞꯇꯤ ꯅꯪ ꯄꯨꯗꯅ ꯇꯣꯛꯀꯅꯨ ꯑꯩꯅ ꯋꯥꯕꯁꯦ ꯁꯤꯒꯤ ꯁꯦꯟ ꯊꯨꯝꯒꯤꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤ ꯑꯣꯏꯈꯣ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯑꯩꯅ ꯆꯥꯛꯏꯕꯁꯦ ꯁꯤꯒꯤ ꯄꯥꯞ ꯑꯃꯅ
ꯄꯨꯔꯛꯑꯀꯥꯟꯗ ꯋꯥꯔꯀꯥꯟꯗ ꯑꯩꯒꯤ ꯋꯥꯈꯜ ꯉꯥꯎꯔꯒꯅꯦ ꯁꯤꯗ꯭ꯔꯤꯐꯥꯎ ꯍꯤꯡꯕ ꯃꯤ ꯑꯃꯗꯤ ꯅꯪ ꯑꯣꯏꯌꯣꯅ ꯌꯥꯝ ꯊꯤꯅ ꯁꯥꯎꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯀꯣ ꯁꯤꯒꯨꯝꯕꯇꯪꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯁꯥꯞ ꯇꯧꯒꯦ ꯅꯪ ꯋꯥꯎ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧꯗꯦ ꯑꯩ ꯀꯔꯤꯝ ꯁꯥꯞ ꯇꯧꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯋꯥꯔꯤꯁꯦ ꯁꯤꯗꯤ ꯅꯪ ꯈꯪꯕ ꯑꯣꯏꯌꯣꯅ ꯑꯗꯨꯒ ꯃꯥꯅ ꯍꯥꯏ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩ ꯆꯠꯈ꯭ꯔꯅꯤ ꯑꯩ ꯉꯍꯥꯟꯈꯩ ꯄꯥꯠꯁꯤꯗꯅꯦ ꯈꯨꯟꯁꯤꯗ ꯄꯥꯠꯁꯤꯗ ꯑꯩꯈꯣꯏ ꯃꯣꯏ ꯌꯨꯝꯁꯦ ꯁꯨꯃꯥꯏꯅꯒ ꯎꯅꯕꯅꯤꯅꯀꯣ ꯑꯩꯒꯤ ꯐꯤ ꯁꯥꯐꯝꯁꯤꯗꯒꯤ ꯅꯣꯏꯒꯤ ꯌꯨꯝꯁꯦ ꯌꯦꯡꯉꯒ ꯑꯩꯅ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯑꯗꯩ ꯁꯣꯝꯗꯅ ꯑꯃꯨꯛ ꯍꯤꯊꯥꯡꯐꯝꯁꯦ ꯂꯩꯕ ꯁꯣꯝꯗꯅ ꯍꯤꯊꯥꯡꯐꯝꯁꯦ ꯌꯦꯡꯉꯒ ꯅꯪꯅ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯑꯩꯅ ꯁꯣꯝꯗꯅ ꯅꯣꯏ ꯌꯨꯝ ꯂꯩꯔꯒ ꯑꯩꯅ ꯀꯌꯥꯝ ꯋꯥꯅ ꯅꯪ ꯌꯥꯎꯗꯅ ꯄꯥꯠꯁꯤꯗ 11, 12 ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯆꯍꯤ 5 ꯑꯩ ꯉꯥꯏꯔꯛꯈꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯅꯨꯄꯤꯁꯦ ꯊꯤꯔꯒ ꯅꯪꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯒ ꯂꯩꯔꯒ ꯑꯩꯅꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯅꯇꯧꯁꯤ ꯌꯦꯡꯉꯒ ꯂꯩꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯥꯅ ꯙꯨꯛ ꯊꯥꯕ ꯊꯣꯛꯂꯛꯀꯅꯤ ꯁꯨꯃꯥꯡꯗ ꯑꯩ ꯂꯣꯏ ꯎꯗꯣꯏꯅꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯅ ꯅꯪꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯑꯩ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩ ꯌꯥꯎꯗꯅ ꯅꯪ ꯑꯃꯨꯛ ꯍꯤꯡꯍꯧ ꯀꯩꯒꯨꯝꯕ ꯍꯣꯏ ꯅꯪꯁꯦ ꯅꯨꯄꯤꯁꯦ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯏ ꯌꯥꯎꯋꯡ ꯏꯟꯅꯦ ꯍꯥꯏꯕꯁꯨ ꯇꯥꯏ ꯑꯃꯨꯛꯀ ꯍꯟꯅ ꯅꯪꯅ ꯆꯠꯈ꯭ꯔꯦꯅꯁꯨ ꯈꯜꯂꯣ ꯅꯪ ꯂꯩꯇꯕ ꯃꯐꯝꯁꯤꯗ ꯌꯥꯝ ꯀꯨꯏꯅꯁꯨ ꯑꯩꯅ ꯉꯥꯏꯔꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯑꯩ ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯅꯪ ꯌꯥꯎꯗꯕ ꯃꯐꯝꯁꯤꯗ ꯑꯩ ꯂꯩꯔꯔꯣꯏ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯆꯠꯈ꯭ꯔꯅꯤꯅ ꯃꯥꯁꯤꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯑꯗꯨꯁꯦ ꯃꯣꯏ ꯌꯥꯅꯔꯒꯅꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯉꯥꯏꯔꯒ ꯃꯥꯒꯤ ꯄꯣꯠ ꯆꯩꯒꯁꯦ ꯄꯨꯔꯒ ꯃꯥ ꯆꯠꯈ꯭ꯔꯗꯝꯅꯦꯅ ꯄꯣꯠ ꯆꯩꯒꯁꯦ ꯄꯨꯔꯒ ꯃꯥꯅ ꯃꯣꯏꯒꯤ ꯍꯤꯗꯒ ꯂꯨꯍꯣꯡꯕ ꯂꯥꯛꯄꯁꯦ ꯃꯥꯅ ꯍꯤ ꯑꯃꯗꯩ ꯐꯝꯃ ꯉꯥꯏꯔꯒ ꯑꯁ ꯌꯥꯝ ꯊꯤꯅ ꯊꯃꯣꯏ ꯆꯥꯏ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯒꯁꯦ ꯌꯥꯝ ꯀꯞꯅꯩꯀꯣ ꯑꯁ ꯃꯃꯥꯟꯅꯕꯤꯈꯩꯅꯒ ꯉꯥꯡꯕꯁꯤ ꯑꯩꯈꯣꯏꯐꯧ ꯀꯞꯄꯦ ꯃꯗꯨꯒꯤ ꯀꯦꯁꯇꯣ ꯇꯥꯕꯗ ꯁꯦꯡꯅ ꯑꯗꯣ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯅ ꯆꯦꯐꯣꯡꯗ ꯍꯥꯞꯄ ꯏꯕꯗꯁꯨ ꯀꯞꯄꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨꯅꯦ ꯌꯥꯝ ꯊꯃꯣꯏꯁꯤꯗ ꯃꯥꯒꯤ ꯃꯁꯛꯇꯣ ꯎꯔꯛꯑꯦꯕ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯇꯣ ꯀꯣ ꯀꯞꯅꯤꯡꯕ ꯑꯗꯨꯝ ꯐꯥꯎꯔꯛꯑꯦꯕ ꯃꯤꯠꯇꯩ ꯄꯤ ꯇꯥꯅꯤꯡꯉꯦꯕ ꯃꯃꯥꯟꯅꯕꯤꯈꯩꯒꯁꯦ ꯌꯥꯝ ꯀꯞꯄꯦ ꯅꯪ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯉꯝꯕ ꯑꯗꯨꯛ ꯄꯤꯛꯉꯩꯗꯩ ꯅꯨꯡꯁꯤꯅꯔꯒ ꯆꯤꯡꯈꯩꯅ ꯅꯪꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ ꯅꯪꯁꯦ ꯇꯨꯝꯗꯒꯩ ꯅꯪ ꯉꯥꯏ ꯅꯪꯒꯤ ꯋꯥꯔꯤ ꯂꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯏꯟꯖꯥꯡ ꯊꯣꯡꯗ ꯅꯪ ꯄꯥꯞꯄꯨꯅꯦꯅ ꯑꯁ ꯃꯃꯥꯟꯅꯕꯤꯈꯩꯅꯒꯁꯦ ꯆꯣꯡꯖꯟ ꯉꯥꯡꯉꯦꯕꯀꯣ ꯑꯗꯩ ꯂꯨꯍꯣꯡꯕꯁꯦ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯌꯦꯡꯉꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯀꯨꯟꯗꯣꯁꯦ ꯃꯥꯅꯒ ꯂꯦꯡꯖꯔꯒ ꯍꯤꯡ ꯇꯨꯝꯗꯒꯩꯀꯣ ꯑꯗꯨꯃꯥꯏꯅ ꯀꯨꯟꯗꯣ ꯑꯅꯤꯒꯁꯦ ꯂꯦꯡꯉ ꯃꯥꯅ ꯉꯥꯏꯔꯒ ꯑꯗꯩ ꯃꯣꯏꯁꯦ ꯍꯤꯁꯦ ꯍꯣꯟꯗꯣꯔꯦ ꯑꯗꯨ ꯍꯤꯊꯥꯡꯐꯝꯁꯦ ꯌꯧꯔꯛꯄ ꯀꯥꯟꯁꯤꯗ ꯃꯥꯏ ꯂꯨꯍꯣꯡꯕꯁꯦ ꯊꯣꯛꯂꯛꯄ ꯀꯥꯟꯁꯤꯗ ꯃꯄꯥ ꯍꯣꯏꯒꯁꯦ ꯂꯣꯏ ꯅꯣꯟꯊꯅꯩ ꯍꯥꯏ ꯃꯃꯥ ꯍꯣꯏꯒꯁꯦ ꯀꯞꯅꯗꯅꯀꯣ ꯃꯤꯒꯩꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯦ ꯍꯥꯏ ꯑꯗꯣ ꯃꯥꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯔꯦ ꯀꯨꯟꯗꯣꯁꯦ ꯅꯨꯄꯥꯁꯤꯗ ꯍꯨꯛꯑꯦꯀꯣ ꯑꯗꯨꯒ ꯅꯪꯅꯁꯨ ꯀꯨꯟꯗꯣꯁꯦ ꯑꯩꯉꯣꯟꯗ ꯍꯨꯛꯄꯤꯔꯝꯃꯣꯅ ꯑꯃ ꯂꯧꯊꯣꯛꯑꯒ ꯃꯄꯥꯗꯨꯃꯛꯅ ꯀꯨꯟꯗꯣ ꯑꯃ ꯂꯧꯊꯣꯛꯑꯦ ꯍꯥꯏꯌꯦ ꯅꯨꯄꯥꯁꯤꯗꯩꯀꯣ ꯑꯅꯤꯁꯤꯗꯩ ꯑꯃ ꯂꯧꯊꯣꯛꯑꯒ ꯍꯨꯛꯑꯁꯦꯅ ꯍꯨꯛꯍꯜꯂꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯍꯥꯏꯌꯦ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯅꯪꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯒ ꯑꯩ ꯄꯨꯟꯁꯤꯁꯤꯃꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯤꯡꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯡꯅ ꯂꯩꯈ꯭ꯔꯒꯦ ꯁꯨꯞꯅꯒꯤ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯕ ꯐꯪꯗꯕ ꯈꯛꯇꯅꯤ ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯝꯕ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯍꯤꯁꯦ ꯑꯗꯣ ꯅꯪꯅ ꯊꯦꯡꯉꯨꯔꯕ ꯑꯩꯒꯤ ꯍꯛꯆꯥꯡ ꯍꯥꯏꯕꯗꯤ ꯃꯥꯅ ꯃꯥꯡꯍꯟꯈ꯭ꯔꯦꯗꯅ ꯁꯤꯁꯦ ꯑꯩꯅ ꯉꯁꯤꯗꯒꯤ ꯀꯣꯛꯊꯣꯛꯑꯒꯦ ꯁꯦꯡꯗꯣꯛꯑꯒꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯏꯁꯤꯡꯗ ꯖꯣꯝ ꯂꯥꯎ ꯆꯣꯡꯊꯩ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯍꯤꯁꯤꯗ ꯀꯥꯈꯠꯂ ꯍꯣꯜꯂ ꯃꯥꯁꯦ ꯆꯠꯀꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯒꯤ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯝꯃꯦ ꯑꯩꯅ ꯍꯜꯂꯛꯇꯣꯏꯁꯦ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯑꯩ ꯄꯥꯠꯁꯤꯗ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯍꯜꯂꯛꯑꯅꯤ ꯑꯍꯤꯡꯕ ꯍꯛꯆꯥꯡ ꯑꯣꯏꯅꯗꯤ ꯍꯜꯂꯛꯑꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯍꯤꯡꯉꯤꯉꯩ ꯄꯨꯟꯁꯤꯁꯤꯗꯅꯦ ꯅꯪꯁꯦ ꯎ ꯃꯥꯡꯒꯣꯟꯒꯤ ꯃꯁꯛꯅꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯍꯤꯡꯉꯩ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯅꯁꯛꯁꯦ ꯑꯩ ꯎꯗꯕ ꯑꯣꯏꯒꯦꯅ ꯃꯥꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯨꯍꯣꯡꯈ꯭ꯔꯦꯗꯅ ꯑꯗꯩ ꯅꯨꯄꯤꯁꯤꯗꯤ ꯃꯥꯁꯦ ꯍꯦꯟꯂꯨꯝ ꯁꯦꯟꯇꯔ ꯑꯃꯗ ꯏꯝꯐꯥꯜꯗ ꯐꯤ ꯁꯥꯕ ꯌꯥꯎꯔꯒ ꯃꯥꯁꯦ ꯐꯤ ꯑꯇꯥꯡ ꯑꯇꯥꯡꯕ ꯃꯥꯁꯦ ꯌꯥꯝ ꯍꯩꯕ ꯍꯥꯟꯅꯗꯩꯁꯨ ꯃꯥꯏ ꯐꯤꯈꯩꯁꯦ ꯍꯥꯏꯔꯤꯕ ꯏꯝꯐꯥꯜꯒꯤ ꯍꯦꯟꯂꯨꯝꯁꯤꯅ ꯂꯣꯏ ꯂꯧꯋꯦꯕ ꯍꯦꯟꯅ ꯃꯌꯦꯛ ꯑꯅꯧꯕ ꯐꯖꯕꯁꯦ ꯃꯕꯥꯅꯤ ꯃꯥꯟꯅꯔꯒ ꯁꯥꯔꯁꯤ ꯑꯗ ꯑꯩ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯆꯔꯣꯏ ꯑꯩ ꯏꯆꯦꯃꯥꯅ ꯃꯥꯅ ꯃꯄꯥꯟꯁꯨ ꯁꯨꯡꯊꯣꯛ ꯊꯣꯛꯇꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯐꯤ ꯁꯥꯔ ꯂꯦꯟꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯐꯤ ꯁꯥꯔ ꯂꯦꯟꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯃꯥꯅꯅꯦ ꯅꯣꯡꯃꯇ ꯍꯦꯛ ꯇꯨꯝꯕꯁꯤꯁꯨ ꯌꯥꯗꯕ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯅꯣꯡꯉꯥꯟꯕꯗꯩ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯗꯩ ꯅꯨꯄꯥꯁꯤꯒꯤ ꯋꯥꯈꯜ ꯅꯨꯄꯥꯁꯤꯒ ꯑꯗꯨꯝ ꯁꯥꯒꯣꯟꯅꯔ ꯃꯥꯁꯤ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯉꯥꯎꯆꯠꯅꯕꯗꯧꯅ ꯑꯣ ꯃꯥꯗꯤ ꯅꯨꯄꯤꯗꯣ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯅꯤꯀꯣ ꯃꯥꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯈꯜꯂ ꯃꯃꯤꯠꯁꯤꯗ ꯎꯔꯒꯅꯦ ꯑꯁ ꯃꯥꯅ ꯈꯨꯗꯩ ꯍꯪꯒꯥꯝꯄꯥꯟꯒ ꯁꯦꯠꯂꯝꯒꯗꯕ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯉꯧꯕꯒ ꯂꯤꯠꯂꯝꯒꯗꯕ ꯇꯧꯔꯒ ꯑꯗꯩ ꯃꯥꯅ ꯉꯋꯥꯏ ꯅꯨꯄꯥꯁꯤꯒꯤ ꯊꯣꯡꯒꯥꯟꯁꯦ ꯂꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯍꯤꯁꯦ ꯍꯣꯜꯂꯛꯄ ꯀꯥꯟꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯌꯨꯝꯁꯤꯒꯤ ꯑꯩꯁꯦ ꯅꯣꯡꯃꯗꯤ ꯃꯧ ꯑꯣꯏꯗꯣꯏꯅꯤꯒ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯒꯤ ꯊꯣꯡꯒꯥꯟꯁꯦ ꯎꯔꯒ ꯅꯨꯡꯉꯥꯏꯖꯈꯤꯗꯕꯗꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤꯅ ꯆꯥꯛꯄꯁꯦ ꯑꯗꯨꯝ ꯈꯜꯂ ꯑꯉꯥꯎꯕ ꯑꯃꯗꯧꯅ ꯃꯥꯁꯦ ꯄꯨꯔꯥ ꯂꯩꯔꯕꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅꯁꯤꯅꯅꯦ ꯀꯣꯟꯅꯊꯪꯗ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯈꯤ ꯃꯥꯏ ꯀꯦꯁꯇꯨꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩ ꯄꯩꯁꯥꯁꯨ ꯇꯥꯜꯂꯣꯏ ꯅꯉꯣꯟꯗꯁꯨ ꯂꯩꯔꯣꯏ ꯀꯨꯟꯗꯣꯛꯄꯁꯦ ꯈꯛꯇꯪ ꯌꯥꯕꯤꯌꯨ ꯍꯥꯏꯔ ꯂꯣꯏꯁꯟꯅꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒ ꯃꯥꯅ ꯆꯍꯤ 3ꯃꯛ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕꯀꯣ ꯑꯩ ꯉꯋꯥꯏ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ ꯀꯦꯁꯇꯨꯅꯤ ꯅꯤꯡꯁꯤꯡꯕꯤꯔꯤꯕ ꯏꯆꯦꯃꯥꯅ ꯇꯧꯔꯒꯀꯣ ꯑꯁ ꯃꯥꯅ ꯍꯥꯏꯔꯛꯄꯁꯦ ꯑꯩꯁꯦ ꯇꯨꯁꯦ ꯀꯌꯥꯎ ꯆꯣꯡꯉꯤꯀꯣ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯈꯣꯡ ꯑꯦꯛꯁꯤꯗꯦꯟꯇꯅꯦ
ꯃꯈꯣꯡꯁꯦ ꯄꯨꯔꯥ ꯇꯦꯛꯑꯒ ꯃꯈꯨꯠꯁꯨ ꯑꯗꯨ ꯍꯧꯒꯠꯄ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯕ ꯁꯤꯍꯧꯗꯦ ꯍꯥꯏꯕꯈꯛ ꯉꯥꯏꯔꯕ bedridden ꯑꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯗꯣ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯂꯩꯔꯦꯅ ꯅꯨꯄꯤꯁꯤꯅ ꯄꯥꯎ ꯄꯤꯔꯛꯑꯦꯕꯀꯣ ꯍꯥꯟꯅ ꯑꯩꯁꯦ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯈꯤꯕ ꯅꯨꯡꯁꯤ ꯄꯥꯞꯇꯨꯗꯤ ꯃꯥꯗꯤ ꯄꯨꯔꯦ ꯍꯦꯜꯂꯦꯅ ꯃꯥꯡꯗ꯭ꯔꯦꯅꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯁꯤꯅ ꯍꯥꯏꯔꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯁꯨ ꯀꯥꯏꯅꯗꯪꯗꯀꯣ ꯑꯩꯈꯣꯏꯗ ꯇꯧꯈꯤꯕ ꯀꯦꯁꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯔꯥꯜ ꯂꯩꯖꯈꯤꯕ ꯃꯤꯁꯦ ꯁꯤꯅ ꯑꯩ ꯁꯤꯁꯦ ꯇꯧꯔꯝꯗ꯭ꯔꯗꯤ ꯏꯆꯦ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯀꯥꯏꯅ ꯃꯣꯏꯁꯤꯁꯨ ꯐꯣꯟꯒ ꯇꯧꯔꯒ ꯑꯩꯈꯣꯏꯗꯩ ꯁꯖꯦꯁꯟ ꯂꯧꯔꯒ ꯊꯧꯅꯥꯒ ꯍꯥꯞꯄꯦꯕ ꯅꯨꯄꯥꯁꯤꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦꯀꯣ ꯇꯧꯔꯛꯈꯤ ꯃꯥꯅ ꯍꯥꯏꯌꯦ ꯃꯥꯁꯦ ꯃꯈꯣꯡ ꯇꯦꯛꯄ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯃꯥꯒꯤ ꯅꯨꯄꯤ ꯃꯌꯨꯝ ꯏꯝꯐꯥꯜꯒꯤꯁꯦ ꯁꯤꯗ ꯃꯥ ꯂꯩꯔꯔꯣꯏꯅ ꯑꯣꯄꯔꯦꯁꯟꯒ ꯂꯣꯏꯔꯒ ꯗꯥꯛꯇꯔꯗꯩ ꯄꯨꯊꯕꯗꯣ ꯃꯥ ꯃꯌꯨꯝꯗ ꯑꯗꯨꯝ ꯄꯨꯊꯍꯜꯂꯦ ꯍꯥꯏꯕ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇ꯭ꯔꯦꯕ ꯃꯆꯥ ꯌꯥꯎꯗꯦ ꯃꯣꯏꯅꯤꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯒ ꯑꯅꯤꯒꯤ ꯈꯦꯠꯅꯕꯗꯣ ꯃꯣꯏꯅꯤꯒꯤ ꯈꯦꯠꯅꯔꯛꯄ ꯑꯗꯩ ꯆꯤꯡꯈꯩꯅꯗꯤ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯈꯤꯕ ꯃꯥꯕꯨ ꯅꯨꯡꯁꯤꯖꯈꯤꯕ ꯑꯗꯩ ꯁꯣꯝꯗꯗꯤ ꯑꯃꯗꯨꯅꯗꯤ ꯃꯥꯅ ꯉꯝꯅ ꯆꯠꯀꯗꯝꯃꯦ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯃꯔꯩ ꯇꯨꯔꯩ ꯃꯌꯥꯝꯁꯤꯗ ꯑꯗꯨꯝ ꯃꯉꯣꯟꯗ ꯇꯦꯟꯁꯟ ꯂꯩꯈꯤꯕ ꯅꯨꯄꯥꯁꯤ ꯑꯗꯨꯒ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯃꯥꯅ ꯑꯗꯨꯝ ꯃꯥꯁꯦ ꯀꯩꯅꯣꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯆꯦꯟꯕꯗꯒꯤ ꯆꯦꯜꯂꯛꯄꯗꯒꯤ ꯃꯥꯅ ꯍꯥꯟꯅꯗꯤ ꯏꯈꯟ ꯈꯜꯍꯧꯗꯕ ꯉꯥꯏꯖꯕꯁꯤꯅ ꯈꯜꯍꯧꯗꯕ ꯅꯨꯄꯤꯁꯦ ꯀꯣꯏꯕꯗ ꯃꯥꯁꯨ ꯂꯩꯁꯥꯕꯤꯅꯤ ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯅꯤ ꯂꯩꯇꯦ ꯃꯥꯁꯨ ꯑꯇꯣꯞꯄ ꯌꯦꯡꯖꯈꯤꯅꯤ ꯀꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯟꯗꯣꯛꯑꯒ ꯅꯨꯄꯤꯁꯤꯒ ꯃꯥꯗꯤ ꯍꯣꯏ ꯃꯥꯗꯤ ꯈꯪꯕ ꯋꯥꯠꯄ ꯃꯥꯗꯤ 9, 10ꯗꯒꯤ 11, 12ꯇꯩ ꯃꯌꯨꯝꯁꯦ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯁꯣꯝꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯀꯩꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯥꯒꯤꯅ ꯃꯥꯒꯤ ꯑꯣꯏꯕ ꯀꯩꯅꯣꯃꯗ ꯂꯩꯈ꯭ꯔꯦꯕ ꯅꯨꯄꯤꯁꯤꯅ ꯁꯣꯝꯗ ꯃꯥꯕꯨ ꯉꯥꯏꯖꯕꯁꯤꯗꯤ ꯃꯥꯅ ꯀꯥꯎꯈ꯭ꯔꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇꯒꯤꯁꯨ ꯑꯃꯨꯛ ꯁꯣꯝꯗ ꯅꯨꯄꯤꯁꯤꯒ ꯑꯃꯨꯛ ꯑꯗꯨꯝ ꯂꯣꯏꯅꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯥꯅ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯄꯥ ꯃꯃꯥ ꯑꯗꯩ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯉꯥꯡꯕ ꯁꯛꯄ ꯁꯤꯒꯤ ꯃꯌꯥꯝꯁꯤꯅ ꯃꯥꯁꯦ ꯄꯨꯔꯥ ꯑꯗꯨꯗꯒꯤ ꯀꯩꯅꯣꯝꯗꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯑꯗꯨꯒ ꯑꯣꯖꯥ ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯚꯤꯌꯨꯋꯔꯁꯇꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯠꯁ ꯃꯌꯥꯝ ꯂꯥꯛꯄꯁꯤꯗ ꯀꯣꯏꯁꯟ ꯑꯝꯇꯪ ꯂꯧꯈꯠꯆꯒꯦ ꯑꯣꯖꯥ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯕꯗꯣ ꯑꯩꯈꯣꯏꯅꯁꯨ ꯆꯠꯊꯖꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯐꯦꯁꯤꯂꯤꯇꯦꯠ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔꯁꯇꯒꯤꯁꯨ ꯀꯣꯏꯁꯟꯁꯦ ꯃꯣꯏꯁꯨ ꯍꯪꯅꯤꯡꯕ ꯀꯌా ꯑꯃ ꯂꯩꯕꯅꯤꯅ ꯉꯁꯤꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯨꯋꯥꯡꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟꯁꯦ ꯂꯧꯈꯠꯆꯒꯦꯀꯣ ꯀꯃꯦꯟꯠꯁꯦ ꯏꯆꯦ ꯔꯣꯕꯤꯇꯥ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯂꯨꯍꯣꯡꯕ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯀꯣꯟꯇ꯭ꯔꯦꯛ ꯅꯠꯇ꯭ꯔꯒ ꯑꯒ꯭ꯔꯤꯃꯦꯟꯠꯒꯨꯝꯕꯅꯤ ꯍꯥꯏꯕꯁꯦ ꯂꯥꯟꯕ꯭ꯔꯣ ꯍꯥꯏꯅ ꯊꯝꯕꯤꯔꯛꯏ ꯑꯩꯈꯣꯏꯒꯤ ꯂꯨꯋꯥꯡꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯂꯨꯋꯥꯡ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯊꯝꯕꯤꯁꯤ ꯌꯥꯝ ꯂꯨꯏꯌꯦ ꯂꯨꯋꯥꯡ ꯅꯪꯒꯤ ꯀꯣꯏꯁꯟꯁꯦ ꯌꯥꯝꯁꯨ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯃꯔꯤ ꯑꯃꯅ ꯑꯃꯗ ꯃꯤꯅꯝꯅꯗꯕ ꯑꯃꯅ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯤꯔꯝꯗꯕ ꯑꯗꯨꯝ ꯁꯤꯕꯐꯧ ꯄꯟꯗꯣꯝ ꯂꯣꯝꯅ ꯁꯤꯃꯤꯟꯅꯈꯤꯕꯗꯨꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯀꯟꯇ꯭ꯔꯦꯛ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯒ ꯑꯦꯒ꯭ꯔꯤꯃꯦꯟ ꯒꯨꯝꯕ ꯍꯥꯏꯕꯁꯦ ꯒꯨꯝꯕꯅꯤ ꯍꯥꯏꯕꯁꯦ ꯂꯥꯟꯕ꯭ꯔꯥ ꯁꯤꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯍꯣꯏ ꯌꯨꯝ ꯄꯥꯟꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯒꯤꯗꯤ ꯆꯠꯅꯕꯤꯅꯤ ꯍꯣꯡꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝ ꯀꯩꯅꯣ ꯍꯣꯡꯗꯕ ꯁ꯭ꯇꯦꯟ ꯇꯧꯕꯁꯨ ꯂꯩ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯦ ꯍꯥꯏꯇꯥꯔꯦ ꯆꯠꯅꯕꯤꯕꯨꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯏ ꯒꯨꯔꯨ ꯍꯥꯛꯇꯛꯇꯒꯤ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯒ ꯁꯤꯁꯦ ꯑꯦꯒ꯭ꯔꯤꯃꯦꯟ ꯊꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯦꯛ ꯍꯥꯏꯕꯁꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨꯒ ꯂꯨꯍꯣꯡꯗꯕ ꯌꯥꯗꯦ ꯌꯨꯝ ꯄꯥꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯁꯤꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯗꯟꯗꯤꯒꯤ ꯇꯥꯏꯞꯇ ꯁꯤ ꯃꯤꯁꯦ ꯂꯧꯗ ꯌꯥꯗꯦ ꯁꯤ ꯂꯨꯍꯣꯡꯗ ꯌꯥꯗꯦ ꯍꯥꯏꯕꯕꯨꯗꯤ ꯀꯩꯁꯨꯗꯤ ꯂꯩꯄꯣꯟꯇꯦ ꯑꯗꯨꯝꯕꯗꯤ ꯂꯩꯇꯦ ꯃꯥꯒꯤ ꯃꯣꯠ ꯆꯥꯅꯔꯛꯇꯕ ꯌꯥꯎꯔꯛꯀꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯗ ꯑꯩꯈꯣꯏꯒꯤ ꯍꯩꯅꯗꯕ ꯅꯨꯄꯤꯁꯤꯅ ꯄꯥꯝꯖꯗꯕ ꯐꯖꯗꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯍꯥꯏꯔꯛꯑꯦꯅ ꯈꯜꯂꯣ ꯑꯗꯩ ꯅꯨꯄꯥꯁꯦ ꯉꯥꯎꯁꯟꯅꯈ꯭ꯔꯦꯅ ꯈꯜꯂꯣꯅꯦ ꯑꯗꯣ ꯅꯨꯡꯁꯤꯅꯔꯨꯔꯦ ꯂꯩꯇ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯐꯖꯅ ꯑꯗꯩ ꯀꯩꯅꯣꯁꯤꯅꯁꯨ ꯅꯨꯄꯥꯗꯨꯅꯁꯨ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯩꯅꯔꯛꯇꯕ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯣꯠ ꯆꯥꯅꯔꯛꯇꯕꯗꯒꯤꯁꯨ ꯅꯨꯡꯁꯤꯕꯁꯦ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦꯕ ꯂꯥꯛꯄꯕꯨꯗꯤ ꯑꯗꯨꯒ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅꯅ ꯁꯥꯡꯅ ꯆꯠꯂꯝꯃꯒꯗꯤ ꯀꯥꯏꯅꯍꯟꯅꯤꯡꯗꯦ ꯑꯩ ꯁꯤ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯨꯋꯥꯡꯀꯩꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥꯅ ꯊꯝꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥꯒꯨꯝꯂꯦ ꯍꯥꯏꯕꯗꯤ ꯋꯥꯔꯤꯗꯣ ꯂꯤꯕ ꯃꯇꯝꯗ ꯑꯁꯦꯡꯕꯗꯤ ꯑꯁꯦꯡꯕꯅꯤ ꯑꯗꯨꯕꯨ ꯁꯤꯅꯦꯃꯥꯗ ꯇꯧꯔꯤꯕꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕꯗꯒꯤ ꯄꯨꯊꯣꯔꯛꯄ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯔꯣꯏꯕꯗ ꯑꯣꯖꯥ ꯔꯣꯕꯤꯇꯥꯅ ꯊꯝꯕꯤꯈꯤꯕꯗꯣ ꯍꯥꯏꯕꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯥꯒꯤ ꯋꯤꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯔꯣꯏꯕ ꯋꯤꯁ ꯑꯃꯈꯛꯇꯪ ꯍꯪꯉꯒ ꯃꯥꯒꯤ
ꯁꯝꯗꯣ ꯍꯨꯛꯑꯒ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯐꯥꯖꯤꯟꯖꯔꯒ ꯃꯥꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯕꯝ ꯊꯣꯛꯏꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯍꯣꯏꯅ ꯊꯦꯡꯅꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯦꯁ ꯁ꯭ꯇꯗꯤꯁꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯝꯃꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯔꯣꯝꯗ ꯂꯥꯛꯑꯀꯥꯟꯗ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯍꯣꯡꯈꯤꯕꯁꯦ ꯁꯤ ꯐꯦꯛꯇꯔꯁꯤ ꯅꯨꯄꯥꯁꯤꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯨꯄꯤꯁꯤꯒꯤ ꯑꯣꯏꯗꯣꯏꯔꯥ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯊꯝꯕꯁꯤꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯕꯤꯅꯤꯡꯕꯒꯦ ꯍꯣꯏ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯁꯨꯝ ꯂꯥꯏꯔꯤꯛ ꯇꯝꯃ ꯈꯣꯠꯂꯒ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯃꯨꯛ ꯂꯣꯏꯅꯔꯛꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯝꯕꯗꯒꯤ ꯂꯥꯛꯄ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯃꯥꯁꯦ ꯃꯁꯥꯒꯤꯁꯨ ꯑꯗꯨꯝ ꯃꯥꯅ ꯈꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯗꯨꯝ ꯃꯔꯟ ꯃꯊꯨꯝ ꯄꯥꯝꯕ ꯑꯍꯦꯟꯕ ꯄꯥꯝꯕ ꯑꯗꯩ ꯃꯁꯛ ꯐꯖꯕ ꯄꯥꯝꯕ ꯑꯗꯩ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯒ ꯑꯅꯧꯕ ꯑꯃꯨꯛ ꯄꯥꯝꯃꯛꯄꯒꯁꯨ ꯃꯥꯏ ꯋꯥꯈꯜ ꯍꯣꯡꯉꯛꯄꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯁꯤꯁꯦ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯀꯥꯏꯅꯔꯕ ꯃꯇꯝꯗ ꯃꯥꯅ ꯀꯔꯤ ꯑꯣꯏꯍꯧꯗꯕ ꯍꯥꯏꯕꯁꯤꯗꯤ ꯍꯥꯟꯅ ꯈꯟꯕꯤꯒꯗꯧꯅꯦꯕ ꯍꯣꯡꯅꯤꯡꯉꯒꯁꯨ ꯍꯣꯡꯕ ꯌꯥꯗꯕ ꯃꯇꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯌꯥꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯑꯒꯗꯤ ꯑꯗꯨꯒ ꯃꯥꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯉꯥꯛ ꯄꯣꯛꯄꯅꯤꯅ ꯃꯣꯏ ꯃꯌꯨꯝ ꯃꯀꯩ ꯂꯩꯔꯤꯕ ꯒꯥꯔꯤ ꯅꯨꯡ ꯑꯗꯩ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯃꯥꯅ ꯃꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯑꯕꯅꯤꯅ ꯑꯩꯅ ꯂꯣꯏ ꯑꯣꯏꯍꯧꯗꯣꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯩ ꯍꯤꯡꯕ ꯌꯥꯔꯅꯤ ꯍꯥꯏꯔꯒ ꯑꯗꯣꯝꯗ ꯑꯗꯨꯝ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯆꯠꯈꯤꯕꯅꯦꯕ ꯁꯦꯡꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯥꯔꯤꯁꯦ ꯂꯣꯏꯁꯜꯂꯛꯀꯦꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯍꯥꯏꯕꯗ ꯑꯗꯨꯃꯥꯏꯅ ꯂꯩꯔꯀꯥꯟꯁꯤꯗꯅꯦ ꯅꯨꯄꯤꯁꯤꯅꯁꯨ ꯄꯥꯎꯁꯦ ꯇꯥꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯅꯨꯄꯥꯁꯤꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯃꯃꯥꯟꯅꯕꯤꯈꯩꯁꯨ ꯂꯣꯏ ꯃꯌꯨꯝ ꯄꯥꯟꯅꯔꯦ ꯃꯊꯪ ꯐꯣꯟꯁꯦ ꯇꯧꯅꯔꯦ ꯃꯥꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏ ꯁꯨꯃꯥꯏꯅ ꯂꯩ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗ ꯃꯥꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯖꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯀꯣ ꯃꯥꯡꯍꯟꯕ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯁꯤꯗ꯭ꯔꯤꯕ ꯑꯗꯨꯝ ꯅꯨꯡꯁꯤꯔꯗꯧꯅꯦꯕ ꯑꯗꯣ ꯀꯥꯏꯅꯈꯤꯕꯁꯤꯅꯁꯨ ꯑꯃꯨꯛꯀ ꯍꯦꯜꯂꯦꯕꯀꯣ ꯅꯨꯡꯁꯤꯕ ꯅꯤꯡꯁꯤꯡꯕꯁꯦ ꯀꯥꯎꯕ ꯉꯝꯗꯕꯁꯦ ꯊꯨꯡꯅꯈ꯭ꯔꯕ ꯑꯗꯨꯗꯤ ꯄꯟꯊꯨꯡ ꯌꯧꯈ꯭ꯔꯕꯅꯤꯅ ꯀꯩꯁꯨ ꯂꯩꯇ꯭ꯔꯦꯗꯅ ꯑꯗꯨꯒ ꯃꯥꯁꯤꯅ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯍꯥꯏ ꯃꯃꯥꯟꯅꯕꯤꯗꯅꯦ ꯑꯆꯥꯄꯣꯠꯁꯦ ꯃꯌꯥꯝ ꯑꯃ ꯃꯥꯅ ꯄꯥꯝꯖꯈꯤꯕ ꯑꯆꯥꯄꯣꯠ ꯃꯥꯅ ꯑꯗꯨꯝ ꯏꯝꯐꯥꯜꯗꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗ ꯃꯥꯅꯒ ꯑꯗꯨꯝ ꯄꯤꯈꯤꯕ ꯑꯆꯥꯄꯣꯠ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯀꯥꯟꯗꯒ ꯃꯥꯅ ꯄꯥꯝꯖꯕ ꯑꯆꯥꯄꯣꯠ ꯃꯈꯜ ꯃꯌꯥꯝꯁꯦ ꯂꯩꯔꯒꯅꯦ ꯃꯃꯥꯟꯅꯕꯤꯁꯤꯗ ꯆꯠꯂꯣ ꯅꯪ ꯊꯤꯜꯂꯣ ꯑꯗꯨꯒꯅꯦ ꯑꯩꯅ ꯄꯤꯔꯛꯄꯅꯦ ꯍꯥꯏꯒꯅꯨ ꯑꯗꯨꯒ ꯑꯩꯗꯣ ꯍꯣꯏ ꯑꯩꯅ ꯇꯥꯏꯕꯪꯗ ꯑꯣꯏꯅꯗꯤ ꯃꯥꯏ ꯃꯁꯛꯁꯦ ꯎꯔꯔꯣꯏꯒꯦꯗꯤ ꯑꯩ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯑꯗꯨꯕꯨ ꯁꯤꯗꯤ ꯐꯣꯟꯗꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯃꯥꯅ ꯑꯆꯥꯄꯣꯠꯇꯣ ꯆꯥꯕꯩ ꯅꯝꯃꯛꯎ ꯑꯩ ꯌꯥꯝ ꯃꯥ ꯎꯅꯤꯡꯉꯦ ꯌꯥꯝ ꯎꯅꯤꯡꯉꯦ ꯑꯩ ꯇꯥꯏꯕꯪꯗꯗꯤ ꯎꯔꯔꯣꯏꯒꯦ ꯑꯗꯨ ꯚꯤꯗꯤꯑꯣꯗꯗꯤ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯣꯇꯣꯗꯗꯤ ꯑꯩ ꯎꯖꯒꯦ ꯃꯥꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯣ ꯑꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯑꯗꯣ ꯑꯩꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯁꯨꯡꯍꯥꯏ ꯍꯥꯏꯒꯅꯨ ꯑꯩꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯒꯅꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯐꯣꯇꯣꯗꯨꯁꯨꯅꯦ ꯀꯔꯤꯝ ꯈꯪꯍꯜꯂꯛꯀꯅꯣ ꯃꯥꯅ ꯃꯊꯃꯣꯏꯁꯦ ꯌꯥꯝ ꯆꯥꯛꯅ ꯃꯃꯥꯟꯅꯕꯤꯁꯦ ꯊꯥꯏꯌꯦꯕꯀꯣ ꯃꯃꯥꯟꯅꯕꯤꯁꯤꯅ ꯑꯆꯥꯄꯣꯠꯁꯦ ꯃꯌꯥꯝ ꯄꯨꯔ ꯂꯥꯛꯑꯒ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯇꯧꯔꯀꯥꯟꯁꯤꯗ ꯂꯩꯔꯝꯕ ꯐꯤꯕꯝꯁꯦ ꯃꯃꯥꯟꯅꯕꯤꯁꯤꯅ ꯂꯥꯛꯄ ꯀꯥꯟꯗꯀꯣ ꯅꯨꯄꯥꯁꯦ ꯋꯥ ꯉꯥꯡꯉꯝꯗꯦ ꯍꯥꯏ ꯀꯞꯄꯦ ꯍꯥꯏ ꯑꯗꯨꯝ ꯃꯃꯥꯟꯅꯕꯤꯁꯨ ꯎꯕꯒ ꯃꯥꯗꯤ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯃꯥꯁꯨ ꯅꯤꯡꯁꯤꯡꯉꯕꯅꯤꯀꯣ ꯑꯗꯣ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯀꯞꯄꯦ ꯍꯥꯏ ꯑꯗꯨꯒ ꯑꯆꯥꯄꯣꯠꯁꯦ ꯃꯥꯅ ꯄꯨꯊꯣꯛꯇꯅ ꯆꯥꯎ ꯈꯣꯠꯂꯣ ꯄꯤꯖꯗꯅ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦ ꯑꯗꯨꯝ ꯃꯥꯅ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇꯕꯤꯗꯀꯣ ꯅꯪ ꯉꯁꯤ ꯂꯥꯛꯏꯁꯦ ꯃꯥꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯁꯤꯒꯤ ꯑꯆꯥꯄꯣꯠꯁꯦ ꯑꯩ ꯈꯪꯉꯤ ꯁꯤꯁꯦ ꯅꯪꯅ ꯂꯩꯕ ꯍꯩꯔꯣꯏ ꯃꯥ ꯈꯛꯇꯅ ꯈꯪꯕ ꯑꯩꯅ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠꯅꯦ ꯍꯥꯏꯌꯦꯀꯣ ꯃꯃꯥꯟꯅꯕꯤꯅ ꯍꯣꯏ ꯃꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨ ꯃꯥꯅ ꯅꯪ ꯈꯪꯍꯟꯒꯅꯨ ꯍꯥꯏ ꯑꯗꯨꯗꯣ ꯃꯥꯅ ꯊꯥꯔꯛꯄꯅꯤ ꯅꯪ ꯉꯁꯤꯁꯨ ꯑꯗꯨꯝ ꯅꯪꯁꯦ ꯃꯥꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯤ ꯑꯗꯣ ꯃꯥꯅ ꯊꯥꯔꯛꯄꯅꯤ ꯀꯩꯅꯣ ꯑꯆꯥꯄꯣꯠꯁꯤꯡꯁꯦ ꯅꯪꯅ ꯆꯥꯔꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯥꯅ ꯚꯤꯗꯤꯑꯣꯁꯨ ꯅꯝꯃꯛꯑꯣ ꯍꯥꯏꯌꯦ ꯅꯪ ꯎꯅꯤꯡꯉꯦ ꯍꯥꯏ ꯑꯗꯨꯒ ꯃꯥꯁꯨ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯅꯪ ꯀꯥꯎꯗꯅ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯗ ꯃꯥ ꯀꯩꯁꯨ ꯍꯔꯥꯎꯗꯦ ꯅꯨꯡꯉꯥꯏꯇꯦ ꯃꯊꯃꯣꯏꯗ ꯌꯥꯝ ꯆꯥꯛꯑꯦ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯟꯅ ꯅꯨꯡꯉꯥꯏꯔꯝꯗꯕꯗꯒꯤ ꯅꯃꯥꯟꯅꯕꯤꯁꯨ ꯀꯞꯄꯒꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯥꯅ ꯚꯤꯗꯤꯑꯣ ꯐꯣꯇꯣꯒꯁꯦ ꯅꯝꯃꯒ ꯁꯣꯝꯗ ꯌꯦꯡꯉ ꯑꯗꯣ ꯀꯞꯄꯦ ꯍꯥꯏꯌꯦ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯌꯦꯡꯉꯒꯅꯦ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯐꯤꯕꯝꯁꯦ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯕ ꯉꯁꯥꯏꯒꯤ ꯁꯣꯏꯅꯥꯏꯔꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈ꯭ꯔꯕ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ꯭ꯔꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯃꯁꯛ ꯃꯆꯨ ꯊꯤꯖꯤꯜꯂꯦ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯇ꯭ꯔꯦ ꯃꯌꯥꯡ ꯀꯪꯁꯤꯜꯂꯦ ꯋꯥꯈꯜꯅꯦ ꯃꯀꯣꯏꯅꯦ ꯃꯁꯝꯃꯣ ꯃꯅꯥꯋꯣ ꯄꯨꯔꯥ ꯐꯤꯕꯝ ꯀꯥꯏꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯈꯥꯒꯦꯝꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯔꯥꯅꯤ ꯐꯤꯒ ꯀꯩ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯑꯣꯏꯕ ꯐꯤꯔꯣꯜꯁꯦ ꯍꯥꯞꯁꯤꯀꯣ ꯃꯤꯅꯤꯠ ꯇꯔꯥ ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯂꯂꯣꯜꯂꯦ ꯃꯥꯁꯦ ꯕꯤꯖꯤꯅꯦꯁ ꯇꯧꯋꯦꯕ ꯑꯗꯨꯒ ꯃꯥꯁꯤꯅ ꯂꯥꯛꯄꯗꯅꯦ ꯍꯦꯟꯂꯨꯝꯁꯤꯒ ꯃꯣꯏꯒ ꯀꯩꯅꯣ ꯇꯧꯔꯒ ꯐꯤꯁꯦ ꯄꯨꯂꯞ ꯂꯧꯗꯣꯏꯕ ꯑꯗꯨꯒꯤ ꯂꯥꯛꯄꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯊꯦꯡꯅꯔꯦꯕ ꯃꯥꯁꯦ ꯄꯨꯡꯉꯥꯡ ꯉꯛꯑꯦꯕꯀꯣ ꯃꯕꯥꯅꯤꯁꯦ ꯉꯛꯅꯔꯦꯀꯣ ꯌꯥꯝ ꯀꯨꯏꯅ ꯊꯦꯡꯅꯔꯨꯗ꯭ꯔꯕꯅꯤꯗꯅ ꯑꯗ ꯃꯕꯥꯅꯤꯁꯦ ꯃꯥꯁꯦ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯃꯥꯅꯗꯤ ꯃꯥꯅ ꯍꯥꯏꯌꯦꯀோ ꯅꯪꯒ ꯃꯥꯒ ꯊꯨꯡꯅꯗ꯭ꯔꯦ ꯑꯗꯩ ꯃꯥ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯩ ꯇꯥꯏ ꯑꯗꯣ ꯅꯕꯥꯅꯤ ꯊꯨꯡꯅꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗꯒꯤ
ꯑꯩ ꯅꯪꯁꯦ ꯊꯤꯕ ꯂꯥꯛꯑꯝꯃꯦ ꯑꯗꯣ ꯊꯤꯕ ꯐꯪꯈꯤꯗꯦ ꯅꯠꯇ꯭ꯔꯒ ꯉꯁꯤꯗꯤ ꯑꯁꯥꯏꯕ ꯀꯣꯏꯊꯣꯛꯎꯁꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯈꯪꯉꯤꯁꯤꯅ ꯀꯦꯁꯇꯗꯤ ꯉꯁꯥꯏ ꯈꯥꯒꯦꯝꯕꯁꯤꯗꯤ ꯌꯥꯎꯗꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤꯁꯤꯅ ꯅꯨꯄꯤꯁꯤꯅ ꯂꯤꯔꯛꯄꯅꯦꯕ ꯑꯃꯨꯛ ꯀꯣꯟꯅ ꯍꯥꯏꯕꯗꯤ ꯃꯥꯁꯤꯅ ꯅꯨꯡꯁꯤꯖꯕ ꯈꯥꯒꯦꯝꯕꯅ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯖꯒꯦ ꯑꯗꯣ ꯅꯪ ꯊꯤꯕ ꯂꯥꯛꯑꯝꯃꯤ ꯅꯕꯥꯅꯤ ꯊꯨꯡꯅꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯦꯛꯁꯦꯞ ꯇꯧꯕꯤꯌꯣꯅ ꯑꯩ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕу ꯅꯪꯁꯦ ꯑꯩꯒ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯊꯦꯡꯅꯕꯁꯦ ꯏꯁꯣꯔꯅ ꯄꯤꯕꯤꯕꯅꯤ ꯑꯩ ꯉꯁꯤꯐꯧꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯑꯗꯨꯝ ꯅꯨꯄꯤ ꯑꯃꯐꯧ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯅꯪꯒꯤ ꯃꯐꯝꯁꯦ ꯑꯩꯉꯣꯟꯗ ꯂꯩꯈꯤꯕ ꯊꯃꯣꯏꯗ ꯂꯩꯈꯤꯕ ꯃꯐꯝꯁꯦ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯅꯪ ꯑꯗꯨꯝ ꯉꯥꯏꯔꯛꯄꯅꯦ ꯑꯗꯣ ꯀꯩꯅꯣ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯃꯥꯅ ꯃꯇꯝ ꯈꯔ ꯏꯝꯐꯥꯜꯗ ꯂꯩꯔꯤꯉꯩꯁꯤꯗ ꯎꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯑꯃꯁꯤꯅꯗꯤ ꯏꯆꯝ ꯆꯝꯅ ꯎꯅꯖꯔꯤꯅꯤ ꯀꯩꯅꯣꯁꯤꯅꯗꯤꯀꯣ ꯆꯤꯡꯈꯩꯁꯤꯅꯗꯤ ꯑꯗ ꯈꯥꯒꯦꯝꯕꯅꯗꯤ ꯃꯕꯥꯅꯤꯁꯨ ꯀꯥꯏꯅꯔꯕꯅꯤꯅ ꯃꯕꯥꯅꯤ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯃꯥꯅ ꯃꯃꯥꯟꯅꯕꯤꯗ ꯍꯥꯏꯔꯛꯑꯦꯕ ꯃꯥꯏ ꯍꯥꯏꯕ ꯆꯪꯍꯜꯂꯛꯑꯒꯦꯅꯀꯣ ꯀꯟꯅ ꯇꯛꯁꯜꯂꯛꯑꯦꯀꯣ ꯃꯥꯏ ꯅꯨꯡꯁꯤꯈꯤꯕ ꯃꯥꯅ ꯃꯊꯟꯇ ꯈꯪꯖꯈꯤꯕ ꯇ꯭ꯔꯤꯄꯨꯔꯥꯗꯒ ꯑꯥꯗꯒ ꯅꯨꯄꯤꯁꯦ ꯎꯅꯤꯡꯕꯅ ꯉꯥꯎꯔꯛꯈꯤꯕ ꯃꯥꯅ ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯑꯗꯣ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯍꯧꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯕꯥꯅꯤꯅ ꯁꯣꯝꯗꯗꯤ ꯅꯨꯡꯗꯥꯡ ꯊꯦꯡꯀꯥꯟꯗꯒ ꯆꯤꯡꯈꯩꯒ ꯉꯥꯏꯖꯕꯒ ꯋꯥꯔꯤ ꯁꯥꯔ ꯃꯥꯅꯒ ꯉꯥꯏꯔꯤꯅꯦꯕ ꯑꯗꯒ ꯃꯥꯅ ꯆꯥꯛꯆꯈꯤꯕ ꯂꯣꯏ ꯂꯤꯔꯛꯑꯦꯗꯅꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯨꯒꯤ ꯃꯥꯁꯤꯒꯤꯁꯨ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯄ꯭ꯔꯄꯣꯖꯦꯜꯁꯦꯀꯣ ꯂꯨꯍꯣꯡꯉꯁꯦꯅ ꯑꯗꯩ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯁꯣꯝꯗꯁꯨ ꯉꯥꯏꯖꯕꯁꯤꯅ ꯍꯥꯏꯔꯦꯕꯀꯣ ꯅꯪꯅ ꯑꯩꯕు ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯗꯨꯝ ꯄꯨꯟꯁꯤꯒꯤ ꯍꯤꯡꯉꯅꯦꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯂꯥꯟꯈꯤꯕꯁꯦ ꯑꯝꯇꯪꯗꯤ ꯉꯥꯛꯄꯤꯌꯨ ꯃꯃꯥꯟꯅꯕꯤꯁꯤꯗ ꯍꯥꯏꯔꯛꯑꯦꯀꯣ ꯃꯥꯅꯒꯗꯤ ꯐꯣꯟ ꯇꯧꯔꯛꯄ ꯍꯥꯏꯔꯛꯄꯒꯗꯤ ꯉꯝꯖꯕ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯃꯉꯣꯟꯗ ꯄꯨꯈꯤꯕ ꯄꯥꯞꯁꯦ ꯃꯥꯕꯨ ꯂꯧꯔꯒ ꯃꯥꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯃꯥꯒꯤ ꯄꯦꯟꯅꯕ ꯍꯣꯠꯅꯔꯒꯅꯦ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤ ꯄꯥꯞ ꯄꯨꯗꯅ ꯁꯤꯈꯤꯕ ꯃꯤ ꯑꯃ ꯑꯣꯏꯖꯒꯦ ꯑꯃꯨꯛꯇꯪꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯁꯦꯡꯅꯃꯛ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯍꯤꯡꯗꯣꯏ ꯑꯣꯏꯔꯒꯗꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯁꯤ ꯌꯨꯝ ꯄꯥꯜꯂꯁꯤꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯛꯑꯦ ꯃꯣꯏ ꯃꯃꯥ ꯃꯄꯥꯒ ꯀꯩꯗꯒꯤ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯛꯑꯦꯀோ ꯑꯗꯨꯗꯩꯗ ꯑꯩꯅ ꯚꯤꯌꯣꯔ ꯃꯌꯥꯝꯗ ꯁꯤꯁꯦ ꯋꯥꯍꯪ ꯑꯣꯏꯅ ꯊꯝꯃꯝꯃꯒꯦꯀꯣ ꯊꯝꯕꯤꯔꯝꯃꯣ ꯑꯗ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯁꯤꯗ ꯑꯩꯉꯣꯟꯗꯁꯨ ꯃꯥꯅ ꯍꯪꯉꯛꯏꯅꯦꯕꯀꯣ ꯏꯆꯦ ꯑꯅ ꯑꯗ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥꯏꯖꯕꯁꯤꯒ ꯃꯕꯥꯅꯤꯁꯦ ꯊꯨꯡꯅꯍꯟꯅꯤꯡꯕ꯭ꯔꯥ ꯉꯥꯏꯖꯕꯒꯤ ꯔꯤꯀ꯭ꯋꯦꯁꯁꯦ ꯑꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯍꯟꯅꯤꯡꯕ꯭ꯔꯥ ꯑꯗꯨꯒ ꯆꯤꯡꯈꯩ ꯀꯩꯅꯣ ꯈꯥꯒꯦꯝꯕ ꯃꯥꯕꯨ ꯅꯨꯡꯁꯤꯔꯒ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯂꯥꯛꯈ꯭ꯔꯕ ꯁꯤꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯁꯦ ꯑꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯔ ꯃꯕꯥꯅꯤ ꯂꯨꯍꯣꯡꯍꯟꯅꯤꯡꯕ꯭ꯔꯥ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣ ꯀꯣꯏꯁꯟꯅꯤꯀꯣ ꯍꯪꯉꯛꯇꯣꯏꯁꯦ ꯀꯣꯏꯁꯟ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛ ꯀꯣꯏꯁꯟ ꯑꯃꯃꯨꯛ ꯀꯩꯅꯣꯁꯤꯅꯗꯤ ꯆꯤꯡꯈꯩꯁꯤꯅꯗꯤ ꯀꯔꯤ ꯐꯤꯔꯦꯞ ꯑꯣꯏꯅ ꯂꯧꯈꯤ ꯁꯤꯁꯦ ꯑꯩ ꯚꯤꯌꯣꯔ ꯃꯌꯥꯝꯗ ꯑꯣꯏꯅ ꯊꯝꯃꯒ ꯉꯁꯤ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯟꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯁ꯭ꯇꯗꯤꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯪꯈꯣꯜꯂꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤ ꯄꯥꯞ ꯍꯥꯏꯅ ꯊꯣꯜꯂꯤꯕꯁꯤꯁꯨ ꯌꯥꯝꯅ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯊꯩꯔꯒ ꯃꯔꯛꯇ ꯆꯠꯂꯨꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯄꯥꯞꯁꯤꯅ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯗ ꯂꯤꯔꯤꯕꯁꯤ ꯁꯤꯅꯦꯃꯥꯒꯨꯝꯅ ꯀꯩꯅꯣꯗꯤ ꯇꯧꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯥꯒꯤ ꯐꯪꯈꯤꯕ ꯄꯥꯞꯁꯤꯅ ꯑꯃꯨꯛ ꯃꯥꯁꯦ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯄꯁꯤ ꯊꯦꯡꯉꯒ ꯃꯥꯅ ꯑꯃꯨꯛ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯃꯥꯒꯤ ꯏꯀꯥꯏꯕꯗꯨ ꯊꯥꯗꯣꯛꯑꯒ ꯃꯥꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯒ ꯔꯤꯀ꯭ꯋꯦꯁ ꯇꯧꯈꯤꯕꯒꯤ ꯃꯥꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯁ꯭ꯇꯗꯤꯁꯤꯗꯤ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯣꯏꯅꯗꯤ ꯈꯪꯕꯤꯔꯒ ꯂꯩꯔꯕꯅꯤ ꯃꯌꯥꯝꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤ ꯄꯥꯞ ꯊꯨꯡꯗꯅꯕ ꯑꯣꯖꯥꯒꯤ ꯃꯦꯁꯦꯖ ꯑꯣꯏꯅ ꯅꯨꯡꯁꯤ ꯄꯥꯞ ꯊꯨꯡꯗꯅꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯀ꯭ꯂꯤꯌꯔ ꯀꯠ ꯑꯣꯏꯗꯕꯤꯗ ꯃꯤ ꯑꯃꯕꯨ ꯃꯤꯒꯤ ꯅꯨꯡꯁꯤꯕ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯗꯤꯁꯔꯤꯒꯥꯔꯗ ꯇꯧꯕ ꯗꯤꯁꯑꯣꯅꯔ ꯇꯧꯕꯗꯤ ꯂꯥꯟꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀ꯭ꯋꯦꯁꯟ ꯑꯣꯏꯅ ꯊꯝꯕꯤꯔꯤꯕꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯣꯟꯊꯣꯛꯆꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯊꯨꯡꯅꯍꯟꯅꯤꯡꯕ꯭ꯔꯥ ꯑꯃꯗꯤ ꯀꯔꯤ ꯁ꯭ꯇꯦꯟ ꯂꯧꯈꯤ ꯍꯥꯏꯕꯗꯨꯃ ꯃꯌꯥꯝꯅ ꯀꯃꯦꯟꯁꯇ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯊꯪ ꯑꯦꯄꯤꯁꯣꯗꯇ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁ ꯃꯌꯥꯝ ꯀ꯭ꯋꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯧꯈꯠꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯁꯨ ꯂꯧꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯑꯃꯈꯛꯇꯪ ꯂꯧꯈꯠꯄ ꯉꯝꯖꯈ꯭ꯔꯦ ꯃꯌꯥꯝ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯅ ꯊꯝꯖꯔꯒ ꯃꯇꯝꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯅꯤನ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯅꯥꯏꯠꯇ ꯂꯥꯏꯚ ꯇꯧꯖꯔꯤꯕ 6 PM ꯗ ꯇꯧꯖꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯑꯦꯄꯤꯁꯣꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥꯕꯨꯁꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯒ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ